ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯏꯁꯦ ꯃꯁꯤꯒꯤ ꯄꯣꯊꯥꯔꯒꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯀꯩꯗꯒꯤ ꯄꯣꯁ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩ ꯈꯪꯖꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯥꯛꯇꯪ ꯂꯥꯛꯄꯤꯔꯣ ꯑꯩ ꯃꯤꯌꯥꯝꯗ ꯂꯥꯟꯒꯤ ꯄꯥꯎ ꯈꯤꯇꯪ ꯑꯩ ꯇꯝꯖꯒꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯅꯤ ꯀꯣ ꯃꯈꯣꯏꯒꯤ ꯃꯤ ꯑꯁꯣꯝꯗ ꯈꯔ ꯁꯤꯕꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯣꯏꯅ ꯑꯋꯥꯕ ꯇꯥꯍꯟꯕꯁꯤꯃꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯍꯧꯖꯤꯛ ꯐꯌꯦꯡ ꯑꯗꯨꯒ ꯀꯩꯅꯣ ꯀꯥꯡꯆꯨꯞ ꯃꯩ ꯊꯥꯔꯦ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝꯗ ꯃꯩ ꯊꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯋꯦꯔ ꯏꯁ ꯒꯣꯟ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯏꯁ ꯗ ꯄꯤꯄꯜ ꯕꯥꯏ ꯗ ꯄꯤꯄꯜ ꯑꯦꯟड ꯐꯣꯔ ꯗ ꯄꯤꯄꯜ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯨꯅ ꯃꯗꯨ ꯂꯝ ꯂꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯃꯩ ꯊꯥꯔꯤ ꯍꯧꯖꯤꯛ ꯃꯩ ꯊꯥꯔꯤꯕ ꯀꯥꯞꯁꯤꯜꯂꯛꯏꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯔꯤꯕ ꯑꯗꯨꯒ ꯇꯥꯔꯛꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯔꯦꯟꯖ ꯃꯤꯁꯥꯏꯜꯒꯤ ꯕꯣꯝꯗꯨꯅꯤ ꯀꯥꯞꯄꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯝꯂꯧꯗ ꯑꯩ ꯄꯥꯎ ꯂꯧꯅꯕ ꯍꯣꯠꯅꯕꯁꯨ ꯃꯣꯏ ꯂꯥꯟꯖꯦꯟꯅꯔ ꯃꯥꯜꯂꯦ ꯐꯨꯝꯂꯧꯁꯤ ꯐꯣꯟꯗꯨ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯗ ꯄꯥꯎ ꯂꯧꯒꯦ ꯇꯧꯕꯅꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯩ ꯃꯥꯒꯤ ꯐꯣꯟꯗ ꯆꯠꯇ꯭ꯔꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯄꯥꯎ ꯈꯤꯇꯪ ꯂꯧꯒꯦ ꯇꯧꯕꯗ ꯅꯍꯥꯟꯉꯩꯗꯤ ꯄꯥꯎ ꯐꯪꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣꯁꯨ ꯐꯨꯝꯂꯧꯁꯨ ꯂꯥꯟ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯦ ꯃꯁꯤ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯕꯅꯦ ꯂꯥꯏꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯈꯜꯂꯦ ꯁꯤꯒꯤ ꯄꯦꯔꯤ ꯀꯥꯡꯆꯨꯞ ꯇꯨꯝꯃꯦ ꯍꯧꯖꯤꯛ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯄꯥꯎꯅꯤ ꯇꯦꯟ ꯊꯥꯖꯤꯜꯂꯛꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯩ ꯂꯣꯏ ꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯡꯆꯨꯞꯇ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯂꯣꯏ ꯂꯣꯏꯔꯦ ꯁꯤꯐꯧꯗ ꯑꯗꯨꯒ ꯐꯌꯦꯡꯁꯨ ꯊꯥꯕ ꯍꯧꯔꯦ ꯄꯥꯎ ꯂꯥꯛꯏꯁꯤꯅꯤ ꯁꯤ ꯃꯌꯥꯝꯗ ꯑꯩ ꯂꯥꯟꯒꯤ ꯄꯥꯎꯁꯤ ꯉꯥꯛꯇꯪ ꯄꯤꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯤ 16 ꯌꯦꯡꯉꯤ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯌꯦꯡꯕꯒꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯄꯥꯎꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯂꯥꯟꯃꯤ ꯑꯁꯤ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯃꯩꯇꯩꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒ ꯄꯥꯎ ꯂꯧꯅꯕꯅꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯒꯗꯕꯁꯨ ꯀꯦꯁꯄꯔꯅ ꯂꯝꯕꯤꯗ ꯂꯣꯏ ꯊꯠꯆꯜ ꯂꯩꯔꯦ ꯑꯔꯥꯡ ꯇꯨꯔꯥꯡꯕ ꯀꯥꯡꯕꯨꯁꯤꯡ ꯁꯃꯨꯒꯟꯗꯥꯁꯤ ꯔꯥꯏꯅꯣꯁꯔꯁꯤꯡ ꯊꯠꯆꯜ ꯊꯝꯃꯦ ꯑꯗꯨꯗꯤ ꯃꯈꯣꯏ ꯅꯍꯥꯟꯉꯩ ꯏꯝꯐꯥꯜꯗ ꯍꯣꯜ ꯇꯧꯔꯒ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯇꯨꯝꯅ ꯃꯥꯡꯍꯟꯒꯦꯅ ꯈꯟꯕꯒꯤꯔ ꯋꯥꯠ ꯏꯁ ꯗ ꯄꯣꯏꯟ ꯕꯤꯍꯥꯏꯟ ꯗ ꯃꯣꯇꯤꯞ ꯁꯤꯅꯤ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯊꯨꯞꯆꯜꯂꯒ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯅꯨꯡꯉꯥꯏꯍꯧꯗꯣꯔꯤꯔꯥ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ ꯂꯥꯜꯂꯨꯝꯕ ꯀꯧꯏ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯆꯥꯛꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯅꯥꯀꯣꯡ ꯌꯧꯗꯕ꯭ꯔꯥ ꯃꯃꯤꯠꯇ ꯎꯗꯕ꯭ꯔꯥ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕꯅꯤ ꯇꯝꯄꯥꯛꯁꯤꯗ ꯍꯥꯎꯁꯨ ꯃꯩꯇꯩ ꯄꯥꯉꯟꯁꯨ ꯃꯌꯥꯡꯁꯨ ꯄꯨꯂꯞ ꯁꯨꯞꯆꯜꯂꯒ ꯂꯩꯕ ꯂꯝꯗꯝꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯡꯆꯨꯞꯇ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯑꯩ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯇꯧꯕ ꯌꯥꯕꯅꯦꯕꯀꯣ ꯑꯩ ꯀꯥꯡ ꯆꯤꯛꯁꯅꯨꯅ ꯊꯑꯣꯏꯅ ꯊꯣꯛꯂꯛꯏꯅꯤ ꯑꯩ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯋꯥ ꯅꯠꯇꯦ ꯑꯩ ꯄꯕ꯭ꯂꯤꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯤ ꯄꯤꯅꯤꯡꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯗꯒꯤ ꯄꯥꯎ ꯂꯧꯔꯤꯅꯤ ꯃꯤꯅ ꯄꯤꯔꯛꯄ ꯄꯥꯎꯁꯦ ꯑꯩ ꯊꯥꯖꯗꯦꯕ ꯃꯗꯨ ꯏꯚꯤꯗꯦꯟꯁ ꯂꯩꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯕ ꯄꯥꯎꯁꯤ ꯆꯨꯝꯃꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛ ꯃꯥꯏꯀꯩ ꯀꯗꯥꯡꯕꯟ ꯃꯥꯏꯀꯩ ꯐꯌꯦꯡ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯦ ꯉꯁꯤ ꯑꯍꯤꯡ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯟꯕ ꯍꯥꯏꯗꯅ ꯃꯈꯣꯏ ꯋꯥꯔꯦꯞ ꯂꯩꯔꯝꯃꯦ ꯁꯤ ꯂꯧꯁꯟꯈꯤꯕ ꯃꯇꯝꯗ ꯑꯣꯡꯂꯤ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛꯇ ꯉꯥꯏꯁꯜꯂꯛꯑꯦꯕ ꯏꯝꯐꯥꯜ ꯌꯧꯔꯛꯀꯗꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛꯇ ꯉꯥꯏꯁꯜꯂꯛꯑꯕꯅꯤ ꯁꯤꯕꯨ ꯄꯥꯏꯁꯟꯈ꯭ꯔꯒꯗꯤ 10 ꯀꯤꯂꯣꯃꯤꯇꯔꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯃꯣꯏꯗꯤ ꯈꯟꯈ꯭ꯔꯦꯕ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯈ꯭ꯔꯦ 10 ꯀꯤꯂꯣꯃꯤꯇꯔ ꯕꯤꯌꯟ ꯀꯥꯞꯄ ꯌꯥꯕ ꯁꯣꯔꯠ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤ ꯀꯅꯥꯅ ꯄꯤꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯃꯈꯣꯏꯗ ꯀꯅꯥꯅ ꯄꯤꯕꯅꯣ ꯍꯥꯏꯕ ꯄꯤꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯝꯃꯅꯤ ꯃꯈꯣꯏꯅ ꯑꯗꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯌꯥꯝꯅ ꯍꯥꯏ ꯃꯤꯂꯤꯇꯔꯤꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯣꯐꯤꯁꯇꯤꯀꯦꯠ ꯋꯦꯄꯟꯁꯨ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧ ꯄꯥꯏꯔꯝꯃꯤꯅꯣ ꯍꯧꯖꯤꯛ ꯑꯦꯔꯣ ꯍꯦꯠ ꯄꯣꯠ ꯃꯌꯥꯝꯁꯨ ꯊꯥꯒꯠꯅꯔꯛꯑꯦꯀꯣ ꯂꯥꯟꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯩꯁꯤꯡꯕ ꯀꯥꯡꯕꯨꯅ ꯊꯥꯒꯠꯅꯔꯛꯑꯦ ꯑꯩꯁꯨ ꯅꯣꯂꯦꯖ ꯈꯔ ꯂꯩꯖꯔꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯀꯔꯤ ꯇꯧꯔ ꯂꯩꯒꯦꯁꯦ ꯃꯁꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ ꯁꯨꯝ ꯇꯨꯝꯗꯅ ꯂꯩꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯀꯩꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯂꯥꯟꯁꯤ ꯂꯣꯏꯔꯒ ꯀꯩꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯒꯤ
ꯇꯧꯍꯧꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗꯒ ꯀꯦꯁꯄꯔ ꯂꯩꯈꯤꯕ ꯀꯃꯥꯟꯗꯣꯁꯤꯡꯗꯨ ꯀꯔꯤ ꯀꯩꯗꯧ ꯂꯩꯒꯦ ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯀꯦꯁꯄꯔꯗꯒꯤ ꯀꯩꯗꯒꯤ ꯃꯁꯤ ꯑꯗꯨ ꯃꯌꯥꯝꯅ ꯈꯟꯈꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯀꯤꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯔ ꯍꯤꯡꯒꯅꯤꯅ ꯀꯧꯊꯣꯛ ꯆꯪꯁꯤꯟꯕ ꯀꯔꯤ ꯀꯥꯏ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯀꯃꯥꯟꯗꯣꯁꯤꯡ ꯑꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯩꯇꯩ ꯀꯃꯥꯟꯗꯣꯁꯤꯡꯁꯤ ꯀꯧꯊꯣꯛꯇ ꯆꯪꯁꯤꯟꯕ ꯌꯥꯏ ꯀꯗꯥꯡꯕꯟ ꯆꯪꯁꯤꯟꯕ ꯌꯥꯏ ꯑꯥꯔꯃꯤꯒ ꯃꯨꯛꯅꯔꯨꯕ ꯌꯥꯏ ꯑꯥꯔꯃꯤꯅ ꯀꯅꯥꯝꯇ ꯆꯪꯍꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯦ ꯂꯝꯕꯤꯗ ꯑꯥꯔꯃꯤꯅ ꯂꯣꯏ ꯊꯤꯜꯂ ꯑꯗꯨꯗꯤ ꯑꯥꯔꯃꯤꯅ ꯃꯤꯂꯤꯇꯔꯤꯅ ꯔꯨꯜ ꯇꯧꯔꯒ ꯂꯩꯕ ꯂꯝꯗꯝꯂꯥ ꯑꯩꯈꯣꯏ ꯄꯤ ꯑꯥꯔ ꯊꯝꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯆꯤꯡꯅꯕꯕꯨꯗꯤ ꯂꯩ ꯑꯥꯔꯇꯤꯀꯜ 355ꯁꯦ ꯆꯠꯅꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯤꯡꯅꯕ ꯂꯩꯗꯤ ꯑꯩ ꯍꯥꯏꯀꯣ ꯆꯠꯅꯔꯦꯅ ꯑꯩ ꯂꯥꯎꯊꯣꯛꯄꯤ ꯉꯝꯗꯦ ꯑꯩ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯆꯦꯊꯣꯛꯇꯦ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗꯦ ꯃꯔꯝꯗꯤ ꯑꯥꯔ ꯇꯤ ꯑꯥꯏꯁꯨ ꯀꯅꯥꯝꯇ ꯊꯥꯗꯦ ꯑꯥꯔ ꯇꯤ ꯑꯥꯏꯁꯤ ꯊꯥꯔꯒꯗꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯂꯥꯛꯀꯗꯕꯅꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯋꯤꯗꯤꯟ 1 ꯃꯟꯗ ꯂꯥꯛꯀꯗꯕꯅꯤꯀꯣ ꯊꯥ ꯑꯃꯗꯤ ꯍꯦꯛ ꯆꯟꯊꯕ ꯌꯥꯗꯦ ꯑꯥꯔ ꯇꯤ ꯑꯥꯏꯁꯤꯅ ꯂꯩꯔꯤꯁꯦ ꯂꯦꯅꯤꯟ ꯁꯔꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯤꯅꯣ ꯑꯃꯠꯇ ꯆꯪꯁꯤꯟꯗ꯭ꯔꯤꯕꯁꯦ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯑꯗꯨꯅꯤ ꯑꯣꯔꯗꯔ ꯐꯪꯗꯕꯒꯤꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯔꯗꯔ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯉꯁꯥꯏ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐꯅ ꯀꯥꯞꯄꯤꯗꯣ ꯑꯣꯔꯗꯔ ꯐꯪꯗꯕ ꯌꯥꯗꯦ ꯃꯣꯏ ꯃꯤ ꯁꯤꯔꯛꯄꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯈꯨꯠ ꯍꯜꯂꯒ ꯊꯣꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯑꯣꯔꯗꯔ ꯐꯪꯗꯕ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯩ ꯊꯥꯗꯅ ꯁꯣꯛꯇꯅ ꯅꯍꯥꯟꯒꯩ ꯆꯤꯡ ꯈꯣꯡꯆꯤꯡꯌꯥꯗ ꯑꯁꯣꯝꯗ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯒ ꯇꯧꯔꯕꯅꯦꯕꯀꯣ ꯃꯩꯇꯩ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯈꯨꯜꯂꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯇꯧꯔꯐꯥꯎꯗ ꯀꯥꯡꯕꯨ ꯑꯃꯅ ꯉꯥꯛ ꯁꯦꯜꯂꯒ ꯅꯣꯏ ꯊꯥꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯑꯩꯈꯣꯏ ꯂꯩ ꯇꯧꯔꯣꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯝ ꯂꯥꯛꯅꯔꯅꯤ ꯀꯣ ꯑꯩ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯏ ꯍꯧꯖꯤꯛꯇ ꯅꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯇꯧꯕ ꯑꯗꯨꯕꯨ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯦꯅꯤ ꯂꯩꯔꯝꯕ ꯌꯦꯛꯅꯕꯈꯩ ꯂꯣꯏ ꯊꯦꯡꯅꯔ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯈꯩ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯔꯛꯄ ꯗꯤꯁꯇ꯭ꯔꯤꯛ ꯊꯧꯔꯛꯄꯈꯩ ꯂꯣꯏꯅ ꯊꯦꯡꯇꯠꯅꯔꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯚꯤꯜ ꯋꯥꯔꯁꯦ ꯀꯝꯄꯜꯁꯔꯤ ꯇꯥꯔꯅꯦꯕꯀꯣ ꯑꯗꯨ ꯑꯩ ꯁꯤꯚꯤꯜ ꯋꯥꯔꯗꯤ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯁꯇꯣꯔ ꯃꯆꯥ ꯑꯃꯈꯛ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯁꯦ ꯃꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩ ꯆꯦꯜꯂꯣꯏ ꯁꯨꯡꯆꯦꯟꯅ ꯆꯦꯜꯂꯣꯏ ꯑꯩꯗꯤ ꯐꯅꯌꯥꯝ ꯇꯧꯔꯁꯨ ꯑꯩ ꯆꯦꯜꯂꯣꯏ ꯑꯩ ꯊꯥꯡ ꯄꯥꯏꯔꯒ ꯉꯥꯛꯀꯅꯤꯀꯣ ꯃꯣꯏꯅ ꯀꯥꯞꯈ꯭ꯔꯦ ꯑꯩꯗꯤ ꯁꯨꯡꯆꯦꯟ ꯆꯦꯜꯂꯣꯏ ꯑꯩꯗꯤ ꯃꯤꯆꯦꯟꯁꯨ ꯅꯠꯇꯦ ꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯣꯡꯃꯩꯁꯤ ꯄꯥꯏꯗꯤ ꯌꯥꯝ ꯄꯥꯏꯅꯤꯡꯕ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯅꯕ ꯅꯣꯡꯃꯩ ꯂꯩꯅꯕ ꯄꯩꯁా ꯂꯩꯇꯕ ꯇꯁꯦꯡꯅ ꯄꯥꯏꯗꯤ ꯌꯥꯝ ꯄꯥꯏꯅꯤꯡꯉꯦ ꯃꯇꯝꯁꯤ ꯐꯠꯇꯦ ꯊꯥꯡꯒ ꯅꯣꯡꯃꯩꯒ ꯂꯝꯕꯥ ꯇꯧꯕ ꯌꯥꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯂꯛꯀꯤ ꯋꯥꯅꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯩ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯥꯏꯐ ꯃꯃꯥꯡꯗ ꯆꯤꯡꯈꯠꯂ ꯌꯦꯡꯕꯤꯌꯣ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯍꯥꯏꯕꯒ ꯃꯥꯟꯅꯕꯅꯦ ꯅꯣꯏꯅ ꯈꯪꯗꯕ ꯊꯝꯕꯩ ꯀꯩꯅꯣ ꯀꯥꯡꯆꯨꯞꯁꯨ ꯀꯣ ꯃꯩꯇꯩ ꯌꯨꯝ ꯃꯩ ꯁꯤꯌꯥꯔ ꯀꯣ ꯃꯩ ꯊꯥꯔꯦ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯣ ꯄꯨꯂꯤꯁ ꯍꯨꯏꯗ꯭ꯔꯣꯝ ꯑꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩ ꯊꯥꯕꯅꯤ ꯀꯥꯡꯆꯨꯞ ꯌꯥꯎꯅ ꯆꯪꯍꯜꯂꯒ ꯂꯩꯃꯈꯣꯡꯗ ꯃꯣꯏ ꯌꯨꯝ ꯑꯃꯅꯤ ꯃꯩ ꯊꯥꯕꯗꯤ ꯑꯩ ꯃꯥꯡꯗ ꯊꯥꯕꯅꯤ ꯑꯗꯨꯕꯨꯗꯤ ꯎꯍꯧꯋꯤ ꯀꯣ ꯑꯩꯁꯦ ꯄꯥꯎ ꯂꯧꯕ ꯆꯠꯂꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒ ꯉꯁꯤꯁꯤ ꯑꯩꯅ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗꯒꯤ ꯃꯇꯝ ꯈꯔ ꯁꯁꯄꯦꯟ ꯇꯧꯕꯤꯔꯤꯉꯩ ꯃꯅꯨꯡꯗ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯕꯤꯔꯤꯅꯤ ꯑꯩꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯁꯛꯂꯣꯟꯁꯦ ꯐꯣꯡꯕ ꯉꯝꯗ꯭ꯔꯤꯐꯥꯎꯗꯤ ꯁꯁꯄꯦꯟ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯀꯣ ꯃꯣꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤ ꯅꯠꯇꯕꯗꯣ ꯑꯗꯨꯕꯨ ꯑꯩ ꯃꯨꯛꯅꯕ ꯄꯥꯝꯗꯦ ꯀꯅꯥꯝꯇꯒ ꯃꯨꯛꯅꯕ ꯄꯥꯝꯗꯦ ꯃꯗꯨ ꯐꯅ ꯇꯥꯟ ꯆꯥꯔꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯇ ꯇꯧꯍꯧꯒꯦ ꯑꯩ ꯍꯤꯡꯅꯕ ꯑꯝꯇ ꯍꯣꯠꯅꯍꯧꯒꯦ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕꯁꯦ ꯋꯥꯕꯅ ꯍꯦꯜꯂꯦ ꯁꯨꯝ ꯋꯥꯕꯅ ꯍꯦꯜꯂꯦ ꯒꯥꯔꯤ ꯊꯥꯎꯁꯨ ꯏꯁꯥꯗ ꯅꯥꯏ ꯑꯩꯗꯤ ꯁꯦꯟ ꯇꯥꯟꯕ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯀꯣ ꯄꯥꯎ ꯑꯃ ꯂꯧꯕꯒꯤ ꯄꯩꯁꯥ ꯈꯔ ꯈꯣꯁꯀ ꯄꯤꯌꯨ ꯍꯥꯏꯕ ꯃꯤꯁꯨ ꯅꯠꯇꯦ ꯂꯩꯌꯦ ꯀꯩꯗꯧꯕ ꯈꯩꯅꯤ ꯑꯣ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯦ ꯈꯩꯅꯤꯒꯨꯝꯕꯗꯤ ꯂꯩꯇ꯭ꯔꯦ ꯇꯂꯞꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯀꯦꯁꯄꯔ ꯀꯩꯅꯣꯔꯥ ꯑꯩꯗꯤ ꯀꯩꯅꯣ ꯑꯅꯤ ꯑꯣꯏꯕ ꯅꯪꯉꯨꯔꯦ ꯑꯣ ꯑꯇꯩ ꯆꯨꯔꯨꯞꯀꯨꯝꯕꯗꯤ ꯂꯩꯕ ꯑꯩꯉꯣꯟꯗ ꯑꯇꯩ ꯂꯩꯇ꯭ꯔꯣ ꯑꯣ ꯈꯩꯅꯤꯗꯤ ꯂꯣꯏꯒꯗ ꯑꯩ ꯈꯩꯅꯤ ꯊꯝꯗꯦ ꯀꯩꯅꯣ ꯇꯂꯞꯀꯨꯝꯕꯗꯤ ꯊꯝꯃ ꯂꯩꯇ꯭ꯔꯕ ꯀꯩꯅꯣꯅꯤ ꯑꯩꯁꯦ ꯑꯥꯔꯃꯤ ꯑꯣꯏꯔꯁꯨ ꯉꯥꯡꯅꯅꯦꯅ ꯂꯩꯕꯅ ꯑꯥꯔꯃꯤ ꯑꯣꯏꯔ ꯍꯩꯕꯥ ꯑꯣꯏꯔꯝꯃꯤ ꯀꯦꯁꯄꯔ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯕ ꯀꯥꯡꯆꯨꯞ ꯊꯨꯟ ꯇꯨꯝꯃꯦ ꯃꯩ ꯂꯣꯏ ꯆꯥꯛꯑꯦ
ina oibon nang na pau piak tana aikoi sathobuni koi meite gi sathobuni koi kuman ga ambu sathobuni ko ono jana mamang da haibi khibodo sab sana thole hojik lenin sharma aidi lining bane mayam na ibo angobo phaibo the viral nam satpa hal he viral han gan to bu am thena gre I come across so many different people in my life. I know who they are and what they are. Moi kai dauri moi kana ori kai dauri ai loi khang bane adu wangang da mi ba pang bane ne khan su di sum de ko ai gi dream tam chawe hoi ai lan si da siki be ai adu ai ngau su ai adu ai di sahi cham ga tara bu de hing ke na khan ba mi sak mo oi bani na masi bu da aina ai gi ngak ka da pot mayam nga ai ai na pi ngang koi da na matom yam lang ngau me jail su le ru re ai nga sa ju hai je du ni ko 2 times ne jail le se amana thama na mitari ni ai ka su lan jabda ko kitang ka su na ta ba na pi ma khak law na ru bu gi da makta ai bu lan to ul ga yum su pi sum yum su thugai bi ba aduga ai bu aran bu ta han ba ai bu su ot nei phu ba na pi gi yu jering da na tra na to le sang ni da video na mu yi na he ta haijan bi ba na te adu personal adu ai ma ti matam do ai ma do ning jang ngam maroi ai yam na song nang re aduna si lu su jo mai te yung ka yam te yung tang oi to na mai thar bok do si government sin ka do le ge government is the people by the people and for the people have si constitution de ira le bani si le ngak si ka do I'm sorry tumba ya da ba mi ya re ai kitang tension he me ko ai BJP gi le ngak si yam waro we miyam na mandate se congress sam phatre miyam hatli micham miyam fake encounter yam se ni haidana case mayam mayo nei atun khoi khun ngak pasing mayam sigre asi mu government sida ikoi makata na mandate piroi haidana BJP da pige bane ba adugo the old wine in new bottle kai gino se imphal yok pa ngai ba ta bani sahi taret khunta pa haido ko mang do ure hojikti ekoi sahi taret khunta pa adu hojiksi ekoi si sahi tareti khunta oi ko sahi ahum khunta pa tarani sahi ahum lan si sahi ahum di dum ai chathagadran khalli sahi ahum di lep tak lan si tawgadran khalli adi helak pa yai adu ai sumaina khalle aduna premanda yumnam kangpuk ko kangsup ki yum ko loi khiba sidi taton tamoi se kai imphal da leiba akoi lamjing musu la e hojikti lamjing ma nga tang sango o langi pausen na nogi nangi lanmi sing du amta thajandra bra kaino sibu kain do sibu adu kun ngak pasang sing asi ji phadna bu sin gadra yumbu kan gadra maite mi bu lanjen na re hojik kautru kadangban adagi kano sing adagi so adagi phumlo adagi phayeng hojik adugi khun thang ba sing se loina lanjenari habagi khudam phange madugi pause pire hojik akoi lanjena ba aikoi na maite ki lam sida lanjena ba hona bra yes 10 kilometer ne kangsup se adu tati kangsup si kilometer ta kani ko kangsup si karai dun idi kautho urobane ko ningjang e ko lamsang digi straight ta sakhraga leibudo du kangsup adugi imphal kangsup ro lei se aidi kangsup si kaw ro ne karai dun ningjang e ko straight urban hot khrabani hana hot khrabani imphal dagi na kangla se loksan na bagi da mukta mi ki plan hana to khrabani ko masi propaganda wa ne na ai angon haidi gano masi hana ko da paw lei rabani ko yum khra mai thakre ko yam de nuai te mai kai khudimak khoi su ko hotnaba lan nina khara ko amang bodi thokani ko mabai singna sattana leibanina ikosu yamna wai adu noi sai singna tawro phadana bdi hono ko khoi maru marang du di phan gane ndi kai no yamna wana miyamna kana tawga tawkhibani ko now bungo honoro noi kutta leire khoi lamdam se ye khaba noi chu dang sangai ai di lore khoi pawmi sing se ai budi suspend tawra thambire amjuna ai kasu kai numai ta tawde
ꯑꯩꯁꯨ ꯁꯤꯗ ꯑꯩꯒꯤ ꯔꯨꯝ ꯑꯃꯈꯛ ꯌꯥꯏꯐꯕ ꯑꯩꯒꯤ ꯔꯨꯝ ꯑꯃꯈꯛ ꯂꯩꯔꯒ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯀꯅꯦꯛ ꯇꯧꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯄꯥꯎꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯩꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯖꯕ ꯋꯥꯗꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯗꯤ ꯍꯥꯟꯅ ꯆꯥꯛꯀꯧꯕ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇꯣ ꯑꯃꯨꯛꯇꯪ ꯔꯤꯋꯤꯟ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗ ꯀꯩꯒꯨꯝꯕ ꯈꯔ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯄꯤꯕꯅꯦꯕ ꯑꯩꯒꯤ ꯋꯥꯁꯦ ꯀꯅꯥꯝ ꯇꯥꯕꯤꯈꯤꯗꯦꯕ ꯆꯥꯛꯀꯧꯕ ꯆꯠꯂꯦ ꯆꯥꯛꯀꯧꯕꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯅꯅꯕ ꯃꯤꯗꯤ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯍꯔꯥꯎꯍꯜꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯊꯣꯝꯇꯠꯂꯛꯏꯅꯦꯕ ꯁꯤ ꯍꯥꯔꯚꯦꯁꯇꯤꯡ ꯁꯤꯖꯟꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯛꯆꯥꯛ ꯊꯥꯗꯠꯂꯛꯏꯅꯤ ꯂꯧꯕꯨꯛꯀꯨꯝꯕ ꯉꯝꯃꯔꯣꯏ ꯍꯌꯦꯡꯗꯩꯗꯤ ꯉꯁꯤꯗꯩ ꯂꯧꯕꯨꯛꯀꯨꯝꯕ ꯂꯣꯏ ꯆꯦꯟꯈꯠꯅꯔꯦ ꯑꯩꯈꯣꯏ ꯐꯧ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯑꯍꯤꯡꯗ ꯂꯣꯏ ꯄꯨꯈ꯭ꯔꯅꯤ ꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯦꯡꯁꯨ ꯇꯥꯡꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯨ ꯎꯍꯟꯗ꯭ꯔꯦ ꯂꯩꯉꯥꯛꯁꯤꯅ ꯂꯧꯐꯧꯗꯤ ꯎꯍꯟꯕ ꯌꯥꯕꯅꯤ ꯑꯇꯩ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯂꯧ ꯀꯨꯝꯕ ꯃꯇꯝꯗ ꯍꯥꯀꯨꯝꯕꯗꯤ ꯈꯔ ꯇꯧꯏ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯑꯝꯇ ꯇꯧꯕꯤꯗ꯭ꯔꯦꯕ ꯂꯧ ꯀꯨꯝꯕ ꯃꯇꯝꯁꯤꯗ ꯂꯧ ꯑꯁꯤ ꯅꯝꯗꯨꯅ ꯃꯣꯏ ꯀꯃꯥꯟꯗꯣ ꯉꯥꯛꯑꯒ ꯈꯔ ꯇꯧꯍꯟꯕ ꯌꯥꯕꯅꯤ ꯑꯗꯨꯁꯨ ꯇꯧꯗ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯁꯤ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯉꯤꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ Government is the people. Government is the people, by the people, and for the people in the Constitution. ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯁꯤ ꯀꯣꯛ ꯉꯥꯎꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯃꯤꯀꯞ ꯈꯤꯇꯪ ꯊꯣꯛꯄ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯦ ꯀꯄꯇꯤꯃꯥꯏꯔꯣꯝ ꯀꯥꯡꯆꯨꯞ ꯇꯨꯝꯃꯦ ꯃꯩꯇꯩꯒꯤ ꯂꯥꯟꯗ ꯀꯣ ꯃꯥꯏ ꯑꯣꯟꯗꯦ ꯀꯣ ꯌꯨꯝ ꯁꯥꯏ ꯑꯗꯨꯝ ꯀꯣ ꯀꯩꯒꯕ ꯑꯣꯟꯗꯦ ꯌꯨꯝ ꯁꯥꯏ ꯙꯨꯝꯙꯥꯝ ꯇꯧꯗꯨꯅ ꯂꯩ ꯀꯣ ꯌꯨꯝ ꯁꯥꯏ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯃꯩꯇꯩꯁꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯉꯥꯏꯕ ꯂꯦꯞꯇꯦ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯦ ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯀꯣ ꯇꯥꯛꯄꯅꯤ ꯂꯩꯉꯥꯛ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕꯁꯤꯡꯅ 2001ꯒꯤ ꯖꯨꯟ 18 ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯣ ꯑꯆꯧꯕ ꯏꯁꯨ ꯑꯃꯗꯤ ꯂꯥꯛꯂꯅꯤ ꯇꯥꯇꯣꯟ ꯃꯁꯤ ꯑꯩ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯕꯅꯤ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯂꯤꯛꯂꯤ ꯃꯊꯛꯇ ꯆꯠꯄ ꯑꯩꯒꯤ ꯒꯥꯔꯤ ꯄꯪꯆꯔ ꯇꯧꯕ ꯑꯩ ꯑꯗꯨ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯨꯁꯨ ꯒꯥꯔꯤꯒꯤ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯔꯤꯛꯁꯣ ꯊꯧꯕꯅꯦꯕꯀꯣ ꯔꯤꯛꯁꯣ ꯄꯪꯆꯔ ꯑꯣꯏꯌꯦꯕ ꯑꯩ ꯔꯤꯛꯁꯣ ꯊꯧꯋꯦ 2001ꯗꯗꯤ ꯑꯩ ꯔꯤꯛꯁꯣ ꯊꯧꯋꯦꯕ ꯅꯨꯡꯗꯥꯡ ꯔꯤꯛꯁꯣ ꯊꯧꯕ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯈꯥꯏꯈꯤꯕꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯈꯥꯏꯈꯤꯕ ꯂꯤꯛꯂꯤ ꯑꯀꯥꯏꯕ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯔꯤꯛꯁꯣꯁꯤꯅ ꯍꯤꯡꯗ ꯌꯥꯗꯕ ꯄꯨꯛꯆꯥꯛꯀꯤ ꯂꯥꯟ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯔꯤꯁꯣꯔꯁ ꯄꯪꯆꯔ ꯑꯣꯏꯔꯒ ꯅꯨꯃꯤꯠꯇꯨ ꯆꯔꯥ ꯍꯦꯟꯕ ꯐꯤꯕꯝ ꯂꯩꯈꯤꯕꯀꯣ ꯑꯗꯨꯒꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯨꯟ 18ꯒꯨꯝꯕ ꯑꯃ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠꯅ ꯇꯥꯏꯅꯔꯛꯀꯅꯦꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯦꯁꯤꯅꯔꯤꯁꯤꯡꯅ ꯃꯁꯤ ꯈꯪꯕꯤꯌꯣꯕꯀꯣ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤ ꯂꯥꯛꯄꯅ ꯐꯕ꯭ꯔꯥ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯑꯌꯥꯕ ꯂꯩꯒꯦꯔꯥ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯍꯧꯕꯅ ꯆꯨꯝꯕ꯭ꯔꯥ ꯉꯁꯤ ꯑꯍꯤꯡ ꯂꯥꯟ ꯊꯣꯛꯀꯅꯤ ꯑꯁꯤꯗꯤ ꯅꯍꯥꯟ ꯑꯩꯅ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯃꯛ ꯀꯣ ꯂꯥꯛꯍꯟꯅꯤꯡꯉꯦ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯖꯨꯟ 18ꯁꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛꯁꯤ ꯂꯥꯛꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯍꯥꯏꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯒꯤꯁꯤ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯕꯁꯨ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯅꯠꯇꯦ ꯃꯁꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡꯁꯤꯗꯤ ꯌꯧꯕ ꯉꯝꯃꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯝꯗꯝꯅꯦꯕꯀꯣ ꯑꯩꯁꯤꯁꯨ ꯁꯤꯡꯗꯥꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤ ꯑꯩꯗꯤ ꯁꯤꯡꯗꯥꯗ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯤꯀꯣ ꯑꯗꯨ ꯁꯤꯡꯗꯥꯗ ꯆꯠꯄꯁꯤꯗ ꯉꯁꯥꯏ ꯀꯥꯡꯆꯨꯞꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯡꯗꯣ ꯑꯩꯗꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯤꯡꯁꯨ ꯎꯗꯦ ꯑꯩꯅ ꯃꯣꯏꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯧꯃꯤꯁꯤꯡꯅꯤꯅ ꯑꯌꯥꯝꯕ ꯇꯥꯕ ꯂꯝꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯃꯔꯨꯝꯗ ꯄꯣꯠ ꯈꯔ ꯂꯩꯔꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯩꯇꯩꯒꯤ ꯇꯦꯝꯄꯜ ꯃꯩ ꯊꯥꯕꯅꯤ ꯗꯦꯠ ꯃꯤꯟꯁ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯅꯥꯃꯍꯤ ꯂꯥꯠꯂꯦꯕ ꯁꯅꯥꯃꯍꯤꯒꯤ ꯇꯦꯝꯄꯜ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯅꯤꯅ ꯃꯩꯇꯩꯒꯤ ꯇꯦꯝꯄꯜ ꯃꯩ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯁꯥꯒꯣꯟꯅꯔꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝꯕꯨ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯊꯨꯞꯆꯟꯅꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯂꯅꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯦꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯃꯣꯏ ꯁꯅꯥꯃꯍꯤ ꯂꯥꯠꯇꯕꯅꯤꯅ ꯑꯗꯨ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯦꯝꯄꯜ ꯂꯩꯕꯅꯦꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯎꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯨ ꯃꯁꯤ ꯈꯪꯗꯦ ꯑꯗꯨꯅ ꯁꯨꯔꯀꯨꯃꯟꯒꯤ ꯑꯝꯇ ꯄꯥꯊꯣꯛꯆꯒꯦ ꯄꯕ꯭ꯂꯤꯛꯇ ꯀꯣ ꯐꯤꯌꯔ ꯁꯥꯏꯀꯣꯂꯣꯖꯤ ꯄꯤ ꯍꯥꯏꯗꯨꯅ ꯀꯣ ꯂꯣꯅ ꯌꯥꯗꯦ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯀꯣ
ꯈꯪꯍꯜꯂꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯨꯅ ꯃꯤ ꯍꯦꯛꯇ ꯐꯥꯏ ꯌꯨꯝ ꯃꯩ ꯊꯥꯕꯅ ꯐꯥꯗꯦ ꯑꯩꯒꯤꯗꯤ ꯃꯤꯌꯥꯝꯗ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯄꯦꯅꯤꯛ ꯑꯣꯏꯅꯕ ꯄꯥꯎ ꯄꯤꯕ ꯅꯠꯇꯦ ꯄꯥꯎꯗꯨ ꯇꯝꯖꯕꯅꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯥꯛꯑꯒ ꯃꯤ 5-10 ꯌꯦꯡꯉꯒ ꯑꯗꯨꯗ ꯑꯩꯅ ꯄꯥꯎꯁꯤ ꯇꯝꯖꯕꯅꯤ ꯁꯤ ꯂꯩꯌꯦꯅ ꯑꯩꯗꯤ ꯁꯨꯝꯅꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯖꯕ ꯑꯩ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯩ ꯍꯣꯁ ꯑꯣꯏꯖꯕ ꯋꯥꯗꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯩꯅ ꯍꯣꯁ ꯑꯣꯏꯖꯕ ꯋꯥꯗꯅꯦꯕꯀꯣ ꯄꯥꯎꯗꯤ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯄꯤꯔꯛꯄ ꯁꯣꯔꯁ ꯃꯌꯥꯝꯗꯒꯤ ꯄꯥꯎꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯨꯒ ꯑꯩ ꯇꯁꯦꯡꯅꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯉꯁꯥꯏꯅ ꯄꯨꯡ 3:30 ꯐꯥꯎꯗ ꯑꯩꯒꯤ ꯂꯥꯏꯐ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯅꯪꯕ ꯍꯧꯖꯤꯛ ꯀꯞꯇꯅ ꯂꯥꯎꯕꯅ ꯆꯦꯟꯅꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯑꯔꯥꯞꯄꯗꯒꯤ ꯑꯦꯝ ꯇꯝꯃꯒ ꯀꯥꯞꯄꯛꯏꯕ ꯑꯩꯈꯣꯏꯒꯤ ꯕꯣꯝꯗꯨ ꯀꯗꯥꯏ ꯇꯥꯁꯜꯂꯦ ꯐꯨꯝꯂꯧꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯇꯥꯁꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯤꯒ ꯄꯥꯜꯂꯝ ꯇꯥꯔꯗꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯤ ꯉꯁꯥꯏꯅ ꯃꯤ ꯃꯆꯦꯠ ꯆꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯨꯝꯂꯧꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗꯨꯁꯨ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯨ ꯇꯧꯕꯅꯤ ꯄꯥꯎꯁꯤ ꯂꯧꯒꯦ ꯍꯥꯏꯗꯅ ꯑꯗꯣ ꯃꯥꯁꯨ ꯂꯥꯟꯖꯦꯟꯅꯕꯗꯤ ꯌꯥꯎꯔ ꯃꯥꯜꯂꯦ ꯐꯨꯝꯂꯧꯒꯁꯨ ꯂꯥꯟꯖꯦꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯅꯍꯥꯟ ꯑꯩꯅ ꯁꯣꯝꯗ ꯁꯕꯨꯡꯈꯣꯛ ꯂꯧꯔꯦ ꯀꯥꯡꯒꯗ ꯂꯩꯔꯝꯃꯦ ꯃꯥꯏ ꯅꯨꯄꯤꯅ ꯀꯥꯡꯒꯗ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯅ ꯅꯤꯄꯥꯗꯨꯅ ꯀꯣꯠ ꯃꯈꯥꯗ ꯑꯗꯩ ꯑꯉꯥꯡꯗꯨꯅ ꯀꯔꯥꯏꯗꯅꯣ ꯑꯁꯣꯝꯗ ꯀꯩꯅꯣꯔꯣꯝꯗ ꯃꯣꯏ ꯑꯍꯨꯝ ꯃꯔꯤꯁꯦ ꯆꯛꯈꯥꯏꯔꯒ ꯂꯩꯌꯦꯕ ꯂꯥꯟ ꯑꯗꯨ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯥꯟ ꯌꯧꯗꯦ ꯀꯣꯡꯕꯗ ꯂꯥꯟ ꯌꯧꯗꯦ ꯑꯗꯨ ꯋꯥꯡꯈꯩꯗ ꯂꯥꯟ ꯌꯧꯗꯦ ꯁꯤꯡꯖꯃꯩꯗ ꯂꯥꯟ ꯌꯧꯗꯦꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟ ꯌꯧꯗꯦꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯌꯥꯝꯅ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯁꯨꯝ ꯀꯩꯀꯩ ꯊꯥꯒꯠꯂꯛꯀꯦꯅ ꯑꯩ ꯄꯪꯌꯦꯡ ꯌꯦꯡꯕ ꯑꯗꯨ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯂꯩꯅꯔꯒꯗꯤ ꯑꯩꯒꯤꯗ ꯊꯣꯛꯇꯦꯅ ꯇꯧꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯐꯤꯕꯝꯗ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯀꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯥꯏ ꯀꯥꯡꯆꯣꯞꯄꯤꯁꯦ ꯈꯨꯃꯟ ꯆꯥꯞ ꯆꯨꯝꯃꯦ ꯁꯤ ꯒ꯭ꯔꯨꯞ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯔꯦ ꯂꯩꯔꯦ ꯆꯨꯝꯃꯦ ꯄꯥꯎ ꯂꯧꯕꯗꯁꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯂꯧꯅꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯄꯥꯎꯁꯦ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤ ꯚꯤꯗꯤꯑꯣꯗꯣ ꯆꯨꯝꯅꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯃꯩ ꯊꯥꯕꯒꯤꯅꯤ ꯄꯔꯦꯡ ꯁꯥꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯌꯦꯡꯗꯤ ꯎꯠ ꯊꯥꯒꯠꯅꯔꯅꯤ ꯎꯠ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯗꯤ ꯉꯝꯅꯕ ꯇꯧꯔꯒ ꯃꯣꯏꯅ ꯆꯪꯉꯒ ꯐꯣꯇꯣ ꯅꯝꯅꯔꯛꯑꯅꯤ ꯃꯣꯏꯗꯤ ꯆꯦꯟꯈꯤꯕ ꯌꯥꯏ ꯑꯗꯨꯗꯗꯤ ꯁꯨꯝ ꯂꯩꯔꯣꯏ ꯃꯣꯏ ꯃꯩ ꯊꯥꯔꯝꯃ ꯆꯠꯈꯤꯗꯣꯏꯅꯤ ꯃꯣꯏꯒꯤ ꯂꯝꯗ ꯍꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯃꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯤ ꯊꯑꯣꯏꯅ ꯃꯩꯇꯩꯁꯦ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯖꯦꯟꯁꯤ ꯈꯔꯅ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯂꯥꯏꯒꯤ ꯃꯆꯥꯅꯤꯅ ꯁꯤꯕꯃꯛꯇꯤ ꯁꯤꯔꯣꯏ ꯂꯣꯏ ꯁꯤꯔꯣꯏ ꯈꯔꯕꯨꯗꯤ ꯁꯤꯒꯅꯤ ꯑꯩꯒꯤ ꯑꯪꯀꯗꯁꯨ ꯑꯩꯒꯤꯁꯨ ꯃꯦꯊꯃꯦꯇꯤꯛ ꯀꯥꯜꯀꯨꯂꯦꯁꯟ ꯑꯩꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯩꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯈꯔ ꯂꯩꯖꯔꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯁꯤꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥ ꯁꯤꯒꯤ ꯁꯦꯃꯤ ꯁꯥꯔꯀꯜꯗ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯁꯦꯝ ꯗꯦꯠꯇ ꯁꯦꯝ ꯗꯦꯗ ꯁꯦꯝ ꯑꯋꯥꯔꯗ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯃꯁꯤ ꯃꯣꯏꯒꯤ ꯂꯥꯂꯣꯡꯅꯤ ꯍꯥꯏꯗꯅ ꯂꯥꯟꯃꯤꯗꯤ ꯃꯣꯏꯗꯤ ꯃꯁꯤꯡꯗꯤ ꯐꯅꯌꯥꯝ ꯍꯟꯊꯔꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯖꯣꯝꯕꯤꯗꯧꯅ ꯑꯗꯨꯝ ꯃꯁꯤꯡꯁꯤ ꯌꯥꯝꯈꯠꯂꯛꯀꯅꯦꯕ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯕꯦꯁ ꯆꯠꯄꯁꯨ ꯁꯦꯀꯦꯟ ꯕꯦꯁ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯕ ꯃꯌꯥꯝꯗꯣ ꯅꯪ ꯃꯌꯨꯝꯗꯨ ꯀꯥꯞꯄꯕꯨ ꯍꯩꯔꯗꯤ ꯑꯗꯨꯝ ꯃꯄꯥꯗ ꯇꯨꯡ ꯄꯪꯀꯥ ꯀꯥꯞꯄꯛꯀꯅꯦꯕ ꯃꯄꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯅ ꯑꯗꯨ ꯇꯥꯁꯜꯂꯛꯏ ꯇꯥꯔꯒꯦꯠꯇꯨ ꯆꯨꯝꯗꯕꯒꯤ ꯁꯣꯝꯗ ꯀꯩꯅꯣꯗ ꯇꯥꯔꯛꯏꯗꯨꯅꯤ ꯈꯨꯜꯂꯛꯇ ꯇꯥꯗꯕꯤ ꯂꯝꯕꯤ ꯃꯇꯥꯏ ꯇꯥꯔꯤꯗꯨꯅꯤꯀꯣ ꯇꯥꯔꯒꯦꯠꯇꯨ ꯆꯨꯝꯗꯕꯒꯤ ꯑꯗꯨ ꯃꯗꯨꯅ ꯆꯨꯝꯕ ꯃꯐꯝꯗ ꯑꯣꯏꯔꯒꯅ ꯅꯍꯥꯟ ꯀꯧꯇꯨꯛꯇ ꯑꯗꯨꯝ ꯁꯤꯔꯤꯗꯨꯅꯤꯀꯣ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯔꯤꯗꯨꯅꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯅꯦꯁꯅꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯊꯣꯛꯈꯤꯅꯨ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝꯇ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯏꯕꯦꯝꯃꯗꯨꯁꯨ ꯌꯥꯏꯍꯦ ꯁꯤꯒꯨꯝꯕ ꯃꯤꯅ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯑꯣꯀꯦ ꯊꯣꯛꯈꯤꯅꯨ ꯑꯩꯈꯣꯏ ꯃꯤ ꯂꯩꯍꯧꯗ꯭ꯔꯦ ꯁꯤꯒꯨꯝꯕ ꯃꯤꯅ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯌꯥꯈꯤꯔꯣꯏ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯄꯤꯛꯏ ꯀꯪꯂꯩ ꯏꯃꯥ ꯅꯪꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯁꯤꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯔꯦ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯠꯄ ꯐꯣꯇꯣ ꯊꯥꯒꯠꯄ ꯔꯤꯜ ꯁꯦꯝꯕ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯔꯤꯜ ꯅꯝꯕꯤꯁꯤꯡ ꯀꯧꯈꯠꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯌꯥꯝꯗꯣ ꯂꯥꯎꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯄꯥꯎꯗ ꯔꯤꯜ ꯅꯝꯕꯤꯁꯤꯡ ꯍꯟꯗꯛꯇꯤ ꯈꯔ ꯇꯧꯗꯧ ꯃꯥꯜꯂꯦ
madu yengba yam ware haidana alan famda lan kapi kangbu singsina yam saw yore ril nambi sing section ro handati ko adamai to gono maning nikpi kangbu yamna matang am sade ko aji se se pai bane drama to ba hai bane acting hai bane isu ado amta taw dise kayino ado wangang su style to su ngang da bane ai straight ta tong 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 ai ngang hon to ko ngang bane aduna maitei si aina kadom sin yang ke ai khoi maitei lebak ta lan to bu sing se lai gi leibak ni na ne mi sing si tharo lo on mane ko ai khoi ju wa ba moi ju wa ba hena wa ba di moi oi doi ba malem da numit ta di haidana hainari ba british ko british English ki people say British singsi mogi British Samarya hai gadi loire ko moi loksan da bale bak se yaw yaw bunate atai tai loi loksan roga 1891 da Anglo Manipuri wars loire kan khongsom go loi capture tor mutung da khongsom gi land lo salama ka pongna projaba si oi moi loina hatlam maga kangla loksan gi bane ko kangla loi thugai gi bane ko moi thugai gi bane kai le ni kangla loksan gi bane Kangla loksan ri mamang dadi kana kai do re moi sai manga se mang ka khibne kangla sang mamang da phau graba prithvi da British army British officer am ta hat pang mate maite gi lebak se da mang ken gi bani ko tan thin gi bani grimwood oi gese ko samling bagi makhot da sinaraga hat khibne ko adagi moi gi manga hat khibagi laman kumakpo aina akoi maite lebak se moi na kudum chan yang koina lerambodo koina leiba ngam gi mai makata na maite isi capture tor mutung da maite isi loina mak maite isi kudum chalakanda maite na yamba ta bani na ko atna maite lebak se manipur su kaure moina ko aini di pam da bani manipur kaur ka se ina haina de miron da koi lam kau pa se noi te atna manipur si ikon koina moina loksan khiba colonize to khiba adu ma colony oiramaba maitei si moigi army or moigi officer moi manga su sigraba adu ma lai gi leipak lamdam sida moine hek yor khibadagi moine tawri se lale na khangjaratna makhata na colonization gi thabok se lepkhi haba india di krishnati amuronda British ko yengnaragadi matamda india di krishnati india ne manipur yengi yeng simati lale na khalle lalen lawe ko hojiti ai da artificial intelligence ni ngang se english ta handok na lo yarabani ko yarabani o moi da moi khulai loi lerabani ka su kai ti handok so haning ban you can translate whatever I am speaking about or whatever I am talking in Maitalon you can translate into English no problem okay it doesn't matter ada aina hajer sini yes program ka jauna Mr. Grimwood tana ko iram phat khiba ko nangi thona do nasa sing pine bio se akoi program ka jaugi masa masu myam yawri mi wang sawi hai ko program ka jau magi adal leibo koi mitam do ai chale gi yengure ko program ma asonda chamkan namboni changlaga leibo do ada mi juang sawi hai ko ada mayam do maiti thona phara ba mayam siki isi krai da sat kharge sing yan changki pase tawribra aduga ekoi marakta mitingai mayam yausle isne kamai tawino aduna ai si namnungai ti aduna ai amuksu haijagi japan masa singna mafam se la aga lan chokna gibane ko lan chokna gibani maibam lokpa singka na lei se moina lot phamduni ko aduna masang ngai ta gi moi mapa mapu gi koi mogi thawai mafam se thagi habagi damakta mogi memorial war memorial kano gasi sindna sadna khotna mafam sida moi de kapim ne bo sida gi lebak mache ma purga moi lebak han griban lai gi lebak sida tawai da ges nambol kamong hapani kamong do kam ka jawi do ko ai mafam do kawi bani aduna kamong da chalure ko aduna tawai da yam tawre akoi gi meitei ningthau jing ju dam tawai da yam tawre ko tawai da yam tawre akoi sim ne su tawai da tawre
마기 미얌 소록ꯄ 따라디 아이 tumin ꯂꯩꯊꯣꯛꯑꯣꯏꯅ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛ tumin ꯂꯩꯔꯤꯁꯤꯅꯤ ꯗꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯉꯥꯡꯒꯦꯀꯣ ꯀꯗꯥꯡꯕꯟ ꯀꯧꯗ꯭ꯔꯨꯛ ꯑꯗꯒꯤ ꯁꯦ ꯐꯨꯝꯂꯧ ꯑꯗꯒꯤ ꯁꯦ ꯐꯌꯦꯡ ꯑꯗꯒꯤ ꯁꯦ ꯀꯥꯡꯆꯨꯞ ꯍꯧꯖꯤꯛ ꯄꯨꯝꯇꯨꯝ ꯇꯨꯝꯃꯦ ꯂꯣꯏꯔꯦ ꯂꯥꯟꯖꯦꯟꯅꯔꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯨꯝ ꯅꯛꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯂꯥꯟꯖꯦꯟꯅꯕꯁꯦ ꯃꯣꯏ ꯑꯗꯥꯏꯗꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯤ ꯀꯤꯂꯣꯃꯤꯇꯔ 4-5ꯒꯤ ꯑꯦꯔꯤꯌꯥꯁꯦ ꯃꯣꯏꯅ ꯀꯦꯞꯆꯔ ꯇꯧꯔꯒꯨꯝꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯂꯩꯐꯝ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯊꯣꯛꯂꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯃꯁꯤ ꯐꯥꯅꯗꯕꯁꯨ ꯍꯣꯠꯅꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯣꯏꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯅꯦ ꯀꯨꯀꯤꯕꯨ ꯂꯥꯟꯊꯦꯡꯅꯒꯗ꯭ꯔꯥ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯀꯨꯀꯤꯕꯨ ꯂꯥꯟꯊꯦꯡꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯁꯣꯝꯗ ꯃꯣꯏꯕꯨ ꯇꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯒꯤꯕꯨ ꯆꯦꯟꯒꯗ꯭ꯔꯥ ꯃꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯁꯦ ꯑꯋꯥꯕ ꯆꯤꯟꯖꯥꯛꯁꯨ ꯑꯋꯥꯠꯄ ꯂꯩꯔꯤꯕꯅꯤꯗꯣ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯤꯅꯦꯕ ꯑꯣꯄꯟꯗ ꯊꯣꯛꯑꯒ ꯇꯧꯅꯕꯁꯨ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗꯗꯤ ꯑꯩ ꯐꯦꯁꯕꯨꯛ ꯑꯣꯏꯔꯝꯗ꯭ꯔꯕꯀꯣ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡ ꯑꯣꯏꯔꯝꯗꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯝꯅꯤ ꯍꯦꯛꯇ ꯑꯩꯒꯤ ꯄꯣꯏꯟꯠꯁꯤꯡꯁꯦ ꯃꯌꯦꯛ ꯃꯆꯥ ꯈꯥꯏꯅ ꯐꯖꯅ ꯑꯩꯁꯤ ꯄ꯭ꯔꯖꯦꯟ ꯇꯧꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯦꯁꯕꯨꯛ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯈꯅꯥꯎꯗ ꯁ꯭ꯋꯥꯏꯗ ꯈꯔ ꯍꯦꯛ ꯄꯟꯕ ꯀꯣ ꯅꯃꯥꯡꯁꯨ ꯂꯥꯡ ꯅꯇꯨꯡꯁꯨ ꯇꯦꯟ ꯌꯥꯝ ꯆꯨꯝꯃꯦꯁꯨ ꯏꯕꯨꯡꯉꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯂꯂꯤꯠ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯅ ꯍꯥꯏꯔꯤꯕ ꯃꯣꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯐꯪꯕꯁꯨ ꯅꯠꯇꯦ ꯀꯣ ꯍꯣꯏ ꯇ꯭ꯔꯦꯅꯤꯡ ꯐꯪꯕꯕꯨꯗꯤ ꯈꯔ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯦ ꯈꯣꯡꯁꯨ ꯄꯨꯜꯂꯦ ꯈꯨꯠꯁꯨ ꯄꯨꯜꯂꯦ ꯃꯥꯏꯁꯨ ꯄꯨꯜꯂꯦ ꯃꯤꯠꯁꯨ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯕ ꯍꯥꯏꯕꯅꯣ ꯃꯤꯌꯥꯝꯗ ꯂꯥꯟꯊꯦꯡꯅꯧ ꯁꯤꯅꯤ ꯈꯣꯡ ꯈꯨꯠ ꯄꯨꯟꯕ ꯍꯥꯏꯔꯤꯁꯦ ꯀꯣ ꯐꯥꯗꯒꯤ ꯀꯣꯏꯇꯥꯟꯁꯨ ꯇꯥꯟꯅꯔꯛꯄ ꯑꯗꯒꯤ ꯆꯪꯕ ꯌꯥꯔꯣꯏꯁꯨ ꯇꯧꯕ ꯑꯗꯨꯒ ꯃꯁꯛ ꯃꯩꯇꯩꯒꯤꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯣꯏꯁꯨ ꯄꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯛꯄ ꯃꯃꯥꯡꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯃꯅꯤꯡꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯅꯥꯀꯟꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯃꯁꯤꯗꯤ ꯉꯥꯎꯔꯤꯅꯦꯕꯀꯣ ꯍꯦꯛꯇ ꯀꯣꯏꯊꯠ ꯊꯠꯄ ꯆꯤꯡꯗ ꯀꯥꯞꯄꯛꯑꯒ ꯇꯝꯄꯥꯛꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯨꯝꯕ ꯑꯣꯟꯅꯒ ꯇꯩꯅꯕ ꯃꯌꯥꯝꯁꯦ ꯒꯚꯔꯟꯃꯦꯟꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡ ꯂꯩꯔꯤꯁꯦ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯂꯨꯕ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯅ ꯂꯨꯕ꯭ꯔꯥ ꯃꯁꯤꯗ ꯁ꯭ꯀꯦꯜ ꯊꯥꯡꯒꯠꯂꯒ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯕꯤꯖꯦꯄꯤꯗ ꯆꯩꯖꯕ ꯅꯠꯇꯦꯀꯣ ꯑꯩ ꯑꯗꯨꯒꯤ ꯇꯤꯛꯁꯨ ꯂꯩꯖꯗꯦ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯁꯤ ꯀꯟꯕꯅ ꯐꯕ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯀꯟꯕ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯊꯧꯅꯦꯕꯀꯣ ꯇꯧꯗꯕ ꯌꯥꯗꯕ ꯕꯦꯁꯤꯛ ꯗ꯭ꯌꯨꯇꯤꯅꯦꯕ ꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯀꯠꯐꯝꯁꯤꯁꯨ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯉꯥꯛꯆꯧ ꯍꯥꯏꯗꯅ ꯂꯩꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯈ꯭ꯔꯤꯕ ꯂꯩꯉꯥꯛꯁꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯄꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯦꯕ ꯃꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯁꯨ ꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯁꯪꯕꯤꯙꯥꯟꯗꯁꯨ ꯏꯔꯒ ꯌꯥꯎꯔ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯗꯕ ꯋꯥꯗꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯍꯤꯡ ꯑꯃ ꯑꯣꯏꯔꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯇꯨꯝꯕꯁꯨ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯩ ꯂꯥꯟꯒꯤ ꯄꯥꯎꯁꯦ ꯇꯜꯂꯛꯑꯦ ꯂꯧꯕ ꯌꯥꯝ ꯋꯥꯔꯛꯑꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯐꯥꯎꯗꯤ ꯑꯩ ꯄꯥꯎꯁꯦ ꯐꯖꯔꯝꯃꯤ ꯑꯩꯈꯣꯏꯅ ꯈꯔ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗꯒꯤ ꯉꯁꯥꯏ ꯄꯨꯡ 6-7 ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯂꯥꯏꯚ ꯑꯍꯥꯟꯕꯒꯤ ꯇꯧꯔꯤꯕ ꯔꯥꯎꯟꯗꯨꯗ ꯑꯗꯨꯝ ꯍꯧꯔꯦ ꯀꯣ ꯂꯛꯅꯔꯝꯕꯁꯨ ꯌꯥꯎꯋꯤ ꯑꯩꯉꯣꯟꯗ ꯑꯗꯣ ꯂꯛꯅꯕꯗꯨ ꯀꯅꯥꯅ ꯑꯣꯏꯔꯝꯃꯤ ꯃꯤꯊꯤꯡꯒꯥꯏ ꯑꯣꯏꯔꯝꯃꯦ ꯀꯣ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯃꯤꯊꯤꯡꯒꯥꯏꯁꯤꯡꯅ ꯄꯨꯊꯣꯛꯄ ꯂꯥꯜꯍꯧꯕꯒꯤ ꯃꯃꯤꯡꯗ ꯃꯣꯏꯅ ꯁꯥꯟꯅꯕ ꯚꯨꯠ ꯁꯥꯟꯅꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨ ꯇꯧꯒꯅꯨ ꯅꯪꯅ ꯅꯪꯒꯤ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯒꯕꯨ ꯃꯩꯇꯩ ꯃꯆꯥ ꯅꯣꯏꯒꯨꯝꯕ ꯁꯦꯟ ꯄꯥꯝꯕ ꯊꯤꯀꯥ ꯇꯧꯕ ꯃꯤ ꯂꯂꯣꯟꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯅꯝꯕꯔ 4 ꯀꯔꯕꯥꯔ ꯇꯧꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯅꯪꯒꯤ ꯅꯣꯡꯃꯩ ꯃꯆꯥꯗꯨꯗ ꯀꯤꯕꯤꯒꯗꯕ ꯁꯅꯥ ꯇꯧꯕ ꯅꯠꯇꯦ ꯀꯣ ꯅꯪꯗꯤ ꯁꯤ ꯈꯛꯇ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯦ ꯁꯤ ꯃꯆꯥꯁꯤ ꯈꯛꯇꯪ ꯄꯥꯏꯔꯒ ꯈꯨꯠꯂꯥꯏ ꯁꯨꯡꯊꯥ ꯊꯥꯗꯕꯅꯤ ꯁꯤ ꯃꯆꯥꯁꯤ ꯈꯛꯇꯪ ꯄꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯒꯦ ꯃꯊꯧ ꯇꯥꯗꯦꯀꯣ ꯅꯪ ꯁꯣꯝꯗ ꯑꯁꯤꯅ ꯑꯗꯨꯝ ꯂꯦꯡꯒꯦ ꯃꯊꯧ ꯇꯥꯗꯦ ꯀꯔꯤꯝꯇ ꯀꯤꯕꯤꯕꯖꯥꯠ ꯅꯠꯇꯦ ꯀꯣ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯑꯩ ꯇꯨꯝꯃꯤꯅꯤ ꯅꯪ ꯀꯅꯥ ꯂꯥꯛꯎꯅ ꯉꯝꯃꯒ ꯅꯪ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯗꯨꯝ ꯁꯣꯏꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯀꯣ ꯃꯩꯇꯩꯒꯤ ꯑꯁꯨꯛ ꯌꯥꯝ ꯂꯨꯁꯜꯂꯛꯑꯕ ꯑꯩꯅ ꯃꯤꯠꯇ ꯄꯤ ꯇꯥꯔꯒ ꯂꯥꯏ ꯈꯨꯔꯝꯃꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯌꯥꯎꯗꯔꯦ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯕꯤꯗꯨꯅ ꯀꯧꯇ꯭ꯔꯨꯛꯇ ꯈꯔ ꯑꯃꯨꯛꯇ
ꯊꯥꯖꯟꯕꯤꯅꯕ ꯍꯥꯏꯕꯤꯀꯣ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯀꯣ ꯑꯩ ꯉꯁꯥꯏ ꯅꯪꯒꯤ ꯄꯥꯎ ꯂꯧꯔꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯅꯪꯁꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝꯗ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯂꯥꯟꯐꯝꯗ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛꯁꯤ ꯀꯧꯇ꯭ꯔꯨꯛ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯅꯪꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯁꯨ ꯂꯥꯟ ꯀꯥꯞꯄ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯕꯅꯦ ꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯟꯒꯤ ꯄꯥꯎ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯈꯔ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯎ ꯑꯩꯒꯤꯗꯤ ꯑꯃ ꯋꯥ ꯂꯩꯇꯦ ꯑꯃ ꯂꯩꯇꯦ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯕꯁꯨ ꯌꯥꯎꯅꯤ ꯆꯥꯗꯕꯁꯨ ꯌꯥꯎꯒꯅꯤ ꯅꯣꯏ ꯃꯔꯛꯇ ꯇꯣꯉꯥꯟ ꯆꯥꯕꯒꯤꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯆꯥꯗꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯌꯨ ꯑꯥꯔ ꯕꯤꯂꯣꯡ ꯇꯨ ꯑꯥꯔ ꯃꯩꯇꯩ ꯐꯦꯃꯤꯂꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯝꯕ꯭ꯔꯦꯂꯥ ꯋꯥꯟ ꯌꯨꯅꯤꯠꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯤꯀꯣ ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯔꯧꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯀꯣ ꯅꯪꯒꯤ ꯃꯤꯡ ꯇꯣꯉꯥꯟꯕ ꯂꯩꯔꯝꯒꯅꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯗꯤ ꯀꯩꯁꯨ ꯀꯧꯔꯝꯃꯣꯏ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯕ ꯌꯥꯝ ꯀ꯭ꯔꯤꯇꯤꯀꯦꯜ ꯖꯪꯛꯆꯔ ꯑꯃ ꯌꯧꯔꯕ we are in the stage we are in a critical juncture right now we have to find out the way out ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯩꯗꯣꯛꯅꯕ ꯂꯝꯕꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯌꯣꯛꯅꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯖꯪꯛꯆꯔ ꯑꯃꯗ ꯌꯥꯔꯗꯤ ꯌꯥꯝ ꯂꯨꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯅꯥꯟꯊꯣꯛꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯊꯩꯗꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯖꯒꯗꯕꯗꯤ ꯍꯧꯖꯤꯛꯇꯤ ꯀꯥꯡꯂꯨꯞ ꯆꯦꯟꯕ ꯃꯇꯝ ꯅꯠꯇꯦ ꯁꯣ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯄꯣꯇꯥ ꯊꯥꯒꯠꯄ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯁꯨꯝ ꯊꯥꯒꯠꯄꯤꯒꯅꯨ ꯑꯩꯒꯤꯗ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯥꯖꯔꯛꯏꯗꯨꯅꯦ ꯃꯣꯏꯅ ꯊꯥꯒꯠꯂꯛꯏꯗꯣ ꯑꯩꯅ ꯑꯗꯨꯝꯇꯪꯗ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯑꯝꯇ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯌꯥꯎꯂꯣꯏ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄꯅꯦꯕꯀꯣ ꯂꯥꯏꯚ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯗꯥꯏꯔꯦꯛ ꯃꯣꯏ ꯀꯥꯞꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯋꯥꯏꯗ ꯀꯥꯞꯄꯒ ꯊꯥꯖꯤꯜꯂꯛꯄ ꯄꯣꯠꯇꯨꯅꯤ ꯑꯩꯅ ꯑꯃꯨꯛ ꯊꯥꯒꯠꯂꯛꯏꯗꯣ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯁꯤꯌꯔ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯄꯣꯠꯇꯣ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯑꯃꯨꯛ ꯊꯥꯒꯠꯂꯛꯄꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯁꯣ ꯇꯧꯔꯅꯨ ꯑꯩ ꯁꯣ ꯄꯥꯝꯗ꯭ꯔꯦ ꯆꯪꯒꯦ ꯍꯥꯏꯔꯒ ꯂꯥꯟꯐꯝꯗ ꯆꯪꯒꯅꯦ ꯅꯤꯄꯥ ꯊꯣꯛꯅ ꯊꯦꯡꯒꯥꯏꯅꯔꯣ ꯅꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯝ ꯋꯥꯔꯦ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟ ꯆꯪꯉꯤ ꯀꯥꯟꯗ ꯁꯣ ꯇꯧꯔꯝꯃꯒ ꯁ꯭ꯋꯥꯏꯗ ꯈꯨ ꯇꯧꯔꯝꯃꯒ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯃꯤꯅ ꯍꯦꯛ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛ ꯂꯧꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗ꯭ꯔꯦ ꯗꯥꯏꯔꯦꯛ ꯆꯪꯉꯒ ꯅꯤꯄꯥ ꯊꯣꯛꯅꯅꯦ ꯂꯥꯟꯊꯦꯡꯅꯧ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯄꯥꯎꯅꯥ ꯕ꯭ꯔꯖꯕ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯤꯇꯝ ꯂꯥꯠꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯕ꯭ꯔꯤꯇꯤꯁ ꯆꯥꯎꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁꯀ ꯅꯣꯡꯃꯩꯒ ꯊꯥꯡꯒ ꯇꯧꯅꯕꯗ ꯊꯥꯡ ꯄꯥꯏꯕꯗꯨꯅ ꯂꯨꯝꯃꯒ ꯆꯤꯡ ꯉꯥꯄꯣꯝꯗꯨꯗ ꯀꯛꯊꯠꯂꯝꯃꯤꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯟꯃꯤ ꯃꯌꯥꯝ ꯍꯥꯠꯂꯝꯃꯤꯅꯤ ꯀꯣ ꯂꯥꯁꯇ ꯃꯣꯏꯅ ꯐꯥꯈꯤꯕꯩ ꯇꯧꯕ ꯋꯥꯅꯤꯀꯣ ꯅꯣꯡꯃꯩꯅꯤꯅ ꯌꯥꯗꯕ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯈꯣꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯀꯣ ꯃꯥ ꯈꯣꯡꯖꯣꯝꯗꯅꯤ ꯃꯥꯅ ꯁꯤꯈꯤꯕꯗꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯣꯡꯖꯣꯝꯗ ꯃꯥꯒꯤ ꯃꯤꯇꯝ ꯈꯤꯜꯂꯒ ꯈꯣꯡꯖꯣꯝ ꯃꯦꯃꯣꯔꯤꯌꯦꯜ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯜꯁꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯤꯇꯝꯁꯨ ꯈꯤꯜꯂꯤ ꯆꯤꯡꯈꯣꯡꯗ ꯂꯩꯗꯨꯅꯤ ꯃꯊꯛꯇ ꯃꯥꯒꯤ ꯀꯣ ꯂꯩꯗꯨꯅꯤ ꯃꯥꯒꯤ ꯈꯤꯜꯂꯒ ꯊꯝꯃꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯕꯤ ꯒꯤꯔꯤ ꯃꯥꯅ ꯏꯟꯁꯇꯣꯜ ꯇꯧꯔꯝꯕꯅꯤꯀꯣ ꯚꯥꯔꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯆꯥꯎꯈ꯭ꯔꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯗ ꯂꯥꯛꯑꯒ ꯕꯤ ꯒꯤꯔꯤ ꯃꯁꯥꯃꯛꯅ ꯈꯤꯜꯂꯝꯃꯤꯅꯦꯕꯀꯣ 1891ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯑꯩ ꯆꯪꯂꯒ ꯌꯦꯡꯉꯨꯔꯦ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟꯗꯨꯗ ꯀꯔꯤ ꯏꯒꯦꯅ ꯗꯣꯛꯇꯔ ꯕꯤ ꯒꯤꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯒꯤ ꯃꯃꯤꯡ ꯏꯟꯀ꯭ꯔꯦꯞ ꯇꯧꯔꯒ ꯌꯨꯝ ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯟꯃꯤ ꯅꯣꯏꯁꯨ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯅꯪ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯃꯤꯡ ꯑꯃ ꯂꯩꯔꯝꯒꯅꯤꯀோ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯌꯦꯡ ꯅꯣꯏꯅ ꯁꯤꯔꯀꯥꯟꯗ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯏꯁꯤ ꯅꯃꯤꯡ ꯌꯥꯎꯍꯧꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯣꯏꯇꯥꯔꯕ ꯑꯩ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯗꯨ ꯇꯧꯔꯝꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯋꯥꯟ ꯗꯦ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯤꯌꯨ ꯂꯥꯟꯃꯤꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯀꯠꯊꯣꯛꯄꯤꯔꯝꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯤꯌꯥꯝꯁꯦ ꯀꯜꯍꯧꯅꯕ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯃꯁꯤꯡ ꯁꯨꯝ ꯌꯥꯝꯃꯛꯇ
ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯄꯪꯎꯗ ꯑꯣꯟꯖꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯑꯆꯧꯕ ꯇꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯁꯨꯝ ꯁꯥꯟꯅ ꯂꯩꯕ ꯑꯁꯤꯒꯨꯝꯕꯒꯤ ꯗꯤꯚꯥꯏꯠ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟꯃꯛꯇ ꯁꯨꯃꯥꯏꯅ ꯃꯨꯛꯈꯥꯏꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯆꯤꯡꯈꯥꯏꯅꯕ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯈ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯅꯔꯤꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯒꯦꯗꯤ ꯌꯥꯝ ꯂꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯃꯨꯛꯈꯥꯏꯅꯔꯤꯉꯩꯗ ꯃꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯛꯀꯗꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯈꯥꯁꯤꯒ ꯈꯥꯡ ꯂꯩꯒꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯐꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯟꯗꯣꯛꯅꯁꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯆꯪꯁꯤꯟꯕ ꯂꯩ ꯇꯥꯔꯒꯁꯨ ꯁ꯭ꯇꯦꯞ ꯕꯦꯛ ꯇꯧꯔꯣ ꯁ꯭ꯇꯦꯞ ꯕꯦꯛ ꯇꯧꯔꯣ ꯀꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯅꯈꯣꯏꯗꯩꯗꯤ ꯑꯩꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯃꯅꯤ ꯑꯩꯒꯤ ꯆꯍꯤ 50 ꯁꯨꯗꯣꯔꯦ ꯀꯣ ꯆꯍꯤ 59 ꯁꯨꯔꯕꯅꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯊꯦꯡꯕꯁꯤꯗ ꯉꯥꯛꯇꯪ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯩ ꯕꯦꯇ꯭ꯔꯤꯁꯨ ꯂꯣꯏꯗꯣꯔꯦ ꯀꯣ ꯑꯩ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯅꯕꯁꯨ ꯇꯧꯒꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯟ ꯄꯥꯎ ꯂꯧꯅꯅꯕꯁꯨ ꯁꯤꯗꯒꯤ ꯉꯥꯛꯇꯪ ꯑꯩꯒꯤ ꯆꯥꯔꯖꯔ emergency ꯂꯦꯝꯞꯁꯤꯗꯒꯤ ꯉꯥꯛꯇꯪ ꯊꯤꯟꯖꯤꯜꯂꯒ ꯉꯥꯛꯇꯪ ꯆꯞꯀꯦ ꯃꯉꯥꯏꯔꯦ ꯑꯗ ꯑꯩꯁꯤ ꯉꯁꯤꯁꯦ ꯂꯥꯏꯐ ꯌꯥꯝ ꯁꯥꯡꯅ ꯇꯧꯗꯅ ꯉꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯐ ꯁꯥꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯩꯇꯩꯗ ꯂꯥꯟꯗꯥꯕꯗ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡꯁꯦ ꯑꯣꯏꯗꯦ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡꯒꯦꯁ ꯅꯥꯏꯠꯅꯤ ꯑꯩꯈꯣꯏ ꯏꯟꯖꯣꯏ ꯇꯧꯒꯅꯦꯅ ꯃꯣꯏ ꯉꯁꯥꯏ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯤ ꯀꯣ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯑꯍꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤꯅ ꯃꯩꯇꯩ ꯆꯥꯛꯀꯧꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯂꯨꯞꯄꯕꯒꯤ ꯉꯥꯎꯔꯨꯕꯒꯤ ꯅꯤꯁꯥ ꯍꯟꯗ꯭ꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡꯁꯤꯁꯨ ꯑꯉꯛꯄ ꯀꯩꯅꯣ ꯑꯃꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕꯣꯏꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯏꯗꯣ ꯅꯪꯒꯤ ꯏꯟꯁꯥꯡꯗ ꯌꯥꯎꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯑ ꯍꯥꯏꯔꯛꯏꯕꯅꯦꯕꯀꯣ ꯍꯥ ꯈꯨꯟ ꯉꯥꯛꯄꯁꯤꯡꯕꯨ ꯆꯥꯛꯀꯧꯔꯝꯒꯗ꯭ꯔꯣ ꯃꯣꯏꯅ ꯑꯥꯗ ꯂꯥꯟꯐꯝꯗ ꯂꯩꯔꯒꯕꯨ ꯑꯗꯨꯒ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯕꯨ ꯑꯗꯩ ꯍꯦꯃꯔꯖꯤꯠ ꯍꯣꯏꯒꯤ ꯏꯃꯨꯡꯕꯨ ꯆꯥꯛꯀꯧꯔꯝꯒꯗ꯭ꯔꯣ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯅꯈꯣꯏ ꯍꯥ ꯃꯆꯥꯁꯨ ꯍꯜꯂꯛꯇꯅ ꯍꯤꯡꯅꯤ ꯆꯠꯈꯤꯕ ꯃꯆꯥ ꯍꯜꯂꯛꯇꯅ ꯑꯗꯒꯤ ꯌꯦꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯥꯁ ꯔꯦꯞ ꯇꯧꯕꯤꯔꯦ ꯇꯝꯊꯤꯅ ꯍꯥꯠꯄꯤꯔꯦ ꯁꯥ ꯉꯥꯁꯤꯡꯗꯨꯗ ꯁꯧꯒꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯩꯅ ꯉꯁꯥꯏ ꯄꯣꯏꯟꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯕ꯭ꯔꯤꯇꯤꯁꯀ ꯌꯦꯡꯅꯕꯗ ꯀꯣ ꯋꯥꯔꯜ ꯀꯟꯀꯔ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯕ ꯕ꯭ꯔꯤꯇꯤꯁꯇꯣ ꯃꯩꯇꯩ ꯂꯩꯕꯥꯛ ꯂꯥꯏꯔꯩꯕꯥꯛ ꯌꯧꯔꯛꯄꯗ ꯃꯤꯀꯞ ꯊꯣꯛꯈꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯂꯥꯜꯂꯦ ꯀꯣꯂꯣꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛꯁꯦ ꯗ ꯀ꯭ꯂꯣꯖ ꯆꯦꯞꯇꯔ ꯊꯝꯃꯒ ꯃꯩꯇꯩ ꯂꯩꯕꯥꯛ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯤꯀꯞ ꯊꯣꯛꯈꯤꯕꯅꯤꯀꯣ ꯔꯟꯖꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯖꯥ ꯁꯨꯀ꯭ꯔꯤꯌꯥ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯅꯕ ꯍꯣꯠꯅꯁꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯕꯗꯤ ꯆꯨꯝꯃꯣꯏꯅ ꯈꯜꯂꯦ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯦꯗꯅ ꯑꯩ ꯂꯥꯏꯅꯤꯡꯕꯅꯤꯗꯅ ꯑꯩꯕꯨꯗ ꯄꯥꯈꯪꯕ ꯅꯤꯡꯕꯅꯤꯗꯅ ꯂꯤꯛꯁꯨ ꯁꯤꯗꯤꯗꯅꯀꯣ ꯑꯗꯨ ꯄꯥꯈꯪꯕꯅ ꯉꯛꯁꯝꯗꯤ ꯌꯦꯠꯁꯤꯜꯂꯒ ꯊꯝꯃꯤꯁꯦ ꯑꯩꯕꯨ ꯐꯥꯔꯤꯕ ꯂꯝ ꯍꯦꯟꯗꯅꯕ ꯀꯣ ꯑꯗꯨꯅ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯣ ꯀꯔꯦꯝꯅꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯌꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯁꯤ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯅꯦ ꯁꯨꯛ ꯌꯥꯝ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗ ꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗ ꯀꯣ ꯃꯌꯥꯡꯂꯣꯟ ꯉꯥꯡꯗꯅ ꯌꯥꯝ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯕꯗꯨꯗꯤ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯑꯗꯨꯅ ꯑꯗꯨꯝ ꯂꯧꯊꯣꯛꯀꯅꯤ ꯑꯩꯅ ꯑꯥꯎꯠ ꯑꯗꯨꯝ ꯆꯠꯍꯟꯒꯅꯤ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯒꯤ ꯂꯥꯏꯐꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯒꯦ ꯑꯩꯒꯤ ꯋꯥꯗꯨ ꯊꯩꯗꯣꯛꯑꯣꯏꯗꯣꯏꯉꯣ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯕ ꯄꯣꯏꯟꯁꯤ ꯀꯥꯎꯍꯜꯂꯤꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯔꯟꯖꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝꯁꯦ ꯃꯆꯨꯝ ꯆꯥꯕ ꯀꯥꯡꯕꯨ ꯃꯥꯜꯂꯦ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯨ ꯊꯩꯗꯣꯛꯅꯅꯕ ꯇꯧꯔꯛꯏꯅꯤ ꯑꯗꯨ ꯇꯧꯒꯅꯨ ꯂꯥꯏꯒꯤ ꯂꯩꯕꯥꯛ ꯂꯩꯄꯥꯛꯁꯤꯗꯗꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯄꯅꯤꯁꯃꯦꯟ ꯄꯤꯗ꯭ꯔꯁꯨ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯅꯠꯇ꯭ꯔꯁꯨ ꯃꯁꯦꯝ ꯀꯣ
Nobody can escape from God's judgment. It may be slow, but it is compulsory. I must say once again, like you like the city, Kanasu Nantok Momoy, Tapayai, the Sweden de Lakani, English in high Metalon translation pig. Runa, Nakoi, like you Kyo. Aina, Topakang take Koi Mete Massasing the Koi Linja Manatap City, Pen of Zulere. ꯑꯗꯨꯒ ꯂꯥꯟꯁꯤ ꯊꯣꯛꯅꯅꯕ ꯁꯤꯟꯕ ꯃꯤꯁꯨ ꯂꯩꯔꯦ ꯃꯩꯇꯩ ꯃꯆꯥꯗ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯈꯪꯕꯅꯤ ꯂꯥꯟꯁꯤ ꯃꯈꯥ ꯁꯝꯊꯅꯕꯁꯨ ꯀꯨꯀꯤꯗ ꯂꯥꯟ ꯉꯝꯈꯤꯅꯕꯁꯨ ꯁꯤꯟꯕ ꯃꯤ ꯂꯩꯔꯦ ꯅꯪꯒꯤ ꯀꯥꯡꯂꯨꯞꯄꯨ ꯌꯣꯟꯊꯣꯛꯑꯒ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯈꯜꯂꯤꯕꯗꯨꯁꯨ ꯊꯥꯗꯣꯛꯑꯣ ꯀꯥꯟꯅꯔꯣꯏ ꯀꯨꯀꯤꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯑꯍꯤꯡꯅꯤ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯊꯣꯛꯍꯟꯕꯅꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯤꯕ ꯂꯥꯟ ꯊꯣꯛꯍꯜꯂꯤꯕ ꯂꯥꯟ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯀꯨꯀꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯏ ꯀꯩꯁꯨ ꯇꯧꯗꯦ ꯃꯣꯏ 10ꯅꯤ ꯃꯣꯏ 10 ꯍꯧꯖꯤꯛꯁꯨ ꯇꯣꯂꯣꯞ ꯑꯗꯨꯝ ꯐꯪꯏ ꯃꯣꯏ 10 ꯑꯗꯨꯝ ꯍꯤꯡꯏ ꯃꯣꯏ ꯂꯩꯕꯥꯛ ꯁꯦꯝꯖꯒꯦꯅ ꯍꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯦ ꯌꯥꯎꯗꯦ ꯑꯃ ꯇꯧꯋꯦ ꯌꯥꯎꯗꯦ ꯄꯥꯔꯇꯤꯒꯤ ꯏꯗꯤꯑꯣꯂꯣꯖꯤꯗ ꯂꯨꯈꯤꯕꯅ ꯑꯩ ꯀ꯭ꯋꯦꯁꯟ ꯑꯃꯨꯛꯁꯨ ꯍꯪꯉꯤ BJPꯒꯤ ꯏꯗꯤꯑꯣꯂꯣꯖꯤꯗꯨꯅ ꯂꯨꯕ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯅ ꯃꯩꯇꯩ ꯃꯤꯌꯥꯝ ꯄꯨꯟꯁꯤ ꯑꯇꯣꯞꯄ ꯅꯠꯇꯦ ꯑꯇꯣꯞꯄꯗ ꯇꯥꯔꯒꯦꯠ ꯇꯧꯗꯦ ꯃꯩꯇꯩ ꯈꯛꯇ ꯑꯣꯟꯁꯤꯜꯂꯒ ꯇꯧꯕꯅꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯅ ꯂꯨꯕ꯭ꯔꯥ ꯃꯗꯨ BJPꯅ ꯑꯃꯨꯛꯇꯪ ꯁ꯭ꯀꯦꯜ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯗꯨꯒ खितंग वखल लाकद्रान खल्ले आइगी वफमसे शेयर तौबिको BJP गवर्नमेंट यौनब हाइबिको आई BJP गवर्नमेंट चैबगी इतिक्सु नजदे BJP गवर्नमेंट आई अमुकसो अपील तौजरी निपा थोकपियु को फनेक सेटपिगनु फनेक सेटपसि नुपीने सेटकिदबनी नुपा थोकना अमुक्तंग इस एकोइन तौरिजि करिनो हाइबदो अमुक्तंग खंदबियु को मिसम मियांगी पुंसी को मसी मिसम मियांगी पुंसी से ममाई खुन से मसिंबान मेनबो कवे मनातोन मेनखरो तौबदो अदुदि तौबिगनो सफोकेशन दे सोटिंग हाटपदो अदुइ फिन तौबिगनो मी मरोन थोकते ना मी वांगांग बंगम जद्रे ना चुम तुहत्पिबदुदि अदु तौबिगनो इलेक्शन लेडी वोट लेडी BJP फरेदना मथंग गवर्नमेंट अमु लापे हाइबो BJP सिना सुम तौरि फिल्म से ट्रेंड से सुम तौता दे BJP लेंगाक से मणिपुर लेमाइदगी मथंगी जेने कनुददी सही मंगाई मतुंगददी BJP लेंगाक से अमोना उबदो मानदे को सियोंना मिसम मियाम से आइना हाइबनते मिसम मियामना मसी आइंगोंद डायरेक्ट हाइरे एकोइ BJP दे मोना वोट पिरोय लोइरे मोइ मतम लोइरे द इन थारे क्लोजिंग चैप्टर अमा लाई हाइदना हाइ को दुना अइन निंथौ ओइबसि अइ पुंसिगि नतेबो पतम खरगिनेबको दुना BJP लेंगाकसे मतम नोंगत नोंगदि लोइगिनेबको अदुइ मतमनुदा BJP लेंगाकते यावरंबा मयामसिगि हिंबगी पुंसि अदुगा मोखोइना मायोंगनगदबा अवाबा मयामसु खितंग खनबियोबको consequence mayam lakneebako aduna masi kitang khandabiraga BJP lengaksina amutang akoigi wariba state force ki mathau tawdriba mayam si mathau tawhanbiro case per lawhi mayam to masi ahing asum thajinbiraga yam noine khalle ko huran matung mairing buka dawdoina lan loirikanda ha khoi lan minen chongtho ka dawdoina lan manung si lan I thau tawbiu habni को इपाम खांबी मैहौरे को इपाम खांबी मैहौरे मैचाकले को इदु निंथौ लेतब्रा हाइबनी हौजिक अदुगी मतमनि पुयादे यावलेरमबा तुंब इसै ओइना इरम तौरमिनी को मसे डायरेक्ट हाइबियादमिना
ꯏꯁꯩ ꯑꯣꯏ ꯆꯤꯟꯊꯥꯡ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯄꯣꯠꯁꯛꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯃꯌꯦꯛ ꯁꯦꯡꯅ ꯆꯣꯡꯊꯣꯔꯛꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯟꯃꯤꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩꯈꯣꯏ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯊꯦꯡꯒꯥꯏꯅꯐꯝ ꯊꯣꯛꯄ ꯊꯦꯡꯒꯥꯏꯅꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯈꯤꯇꯪ ꯋꯥꯕ ꯇꯥꯔꯦ ꯑꯋꯥꯕ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯏ ꯆꯦꯜꯂꯤꯐꯥꯎ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯑꯦꯅꯤ ꯌꯦꯛꯅꯕ ꯑꯝꯇ ꯂꯦꯝ ꯊꯥꯔꯣꯏ ꯍꯥꯏ ꯍꯧꯖꯤꯛ ꯂꯥꯟ ꯊꯣꯛꯄ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯂꯥꯟ ꯊꯣꯛꯄ ꯌꯥꯅ ꯂꯩꯔꯤꯕꯅꯤꯀꯣ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯄ ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯀꯗꯕ ꯂꯥꯟꯁꯤꯗꯤ ꯃꯆꯥ ꯅꯠꯇ꯭ꯔꯦ 마렘기 파워러버 미싱 뭐 험지여고 한다 띠에를 썩히는 산 띠에보면 띠에 썩히버네 보고 어디다디 파워야보는 띠시다디 파워를 비하다보는 나이 랩스 배터리 야우담나 말은 뭐다 이 랩스도 신들게 야드래 14% 마실래 이 심지야 먹더래 कोई लाइट कौन कैंडल का कटवा अनिहमदे उरे को अमदि शेयर तो होदरे अदना कोई माइबेल सिंसु मसुम साबा मसुम थाव थाव थप संची सनिंग थप यु वखल थातो पिरो लालोमदा माइ ओनसनसी कोई पुंसी की सिंथासु तुम पांगथो पियो अइसे तुम तौजरी लानगी पाउस लौजरी अगी पाउमी की थबकसु अइने फमना तुम अइ मियामदा पाउ तुम पिजरी लानगी इगी पाउ इ पाउ तुम पिजरी कोई डेवलपमेंट हजिक कई लेगे है अगे प्लेटफॉर्म से लापियो हयें अई मतमददी अंथिन मतमदा तौरोय हंसिकी थबक तुम तौरके हंसिकी लान याम कंजलक्तादी मु सि बॉक्सिंग सिम गे थोकिदादी अंगांग सुती ला इसने कराय कनो हनबा अइमोन मथा याम सायबा लान याम कंजलक्तादी नामसु कोविड की मा युमद सही मा फानिंग से लैब था तरे निपान लैहिबको अदुना हंदकिसु मा सुदी थोलेसि खेलो कनो यावबला इनी गवर्नर कप यावबला इनी गवर्नर कप फाइनल्स डेट 13 दनी मागी फाइनल डेट 13 दनी अदुगा हयें करी थोक्तोनो हाइबा ngamदब मतमसिदा अइ मथा याम सायबा अइगी सागी होनगद्रा सोंदा लांगी पाउसु लौनो होनगद्रा अइगी हिंगनबगी पोक्साकी दबु अइ होनगद्रा सी दुकान मचाने पोट लोइना याम हापसन बसुंगम बदनती असापो खर यानजलगा सिदा सु बेरी खर थमजलगा सि तौरिनेबको एक्सेप्ट यू को यू सिते अइ पुंसी की तौसु तौरोय थमजु थमोय थमो याम हाय अइ थमो अदो तारकोमसु अइ लैतियना अइ हाइदनी अइ खनिसु लैतियना हाइदनी अइ कस्टमर हंदांग थुलक को सु खतम थमे को तुना यामना वाय याम वाय मसी कनानो अखोई मिटी मसाना पंगदनी मिटी मसाना चौरम पांबा फम कोलो सुम लेनबा फिल्म जे सी योक्सले हारगदी तात्पा तौबा यारोय ड्रामा तौबा यारोय जे खंगबनेबा हुजिती एआई मतमनी आर्टिफिशियल इंटेलिजेंस की मतमनी आइना ngang da पोच एआई हेक अप्लाई तौबदमदा मालो इतकनेबा आइना खली मयमदा माना जर स्टोरी म दो इजलकनेबा स्टोरी तो पाइब खोपद अइन तंग संतो एआई न तो सिम मतमने बुजुती अइन कई खनगी एआई से एप्लीकेशन द नम कांत कंप्यूटर जरर इथो कदम मतम अइन ngang मयम से एआई ना आर्टिफिशियल इंटेलिजेंस न ट्रांसलेशन से इंग्लिश थो अपिया कदब एमो एनी लैंग्वेज हंतो पे यार मतमने सम साखुत मतमने को त अखोइना सु याम पंगनिसने कईना यु खंगदे अपंग मसे फतबद सिंगी अपंग से फतबद सिंगी अफबद सिंगरोयब अपंग बसकसे इग्नोरेंस माना पंगी बुदुनने मौ फतिदु माना सिंगमगदी को सियौना तौनरो मोयबको पंगमदुननेब अइन तौइ थबसिबु अइन खंजद्रब सेल्फ रियलाइजेशन बु लाक्त्रबको मीदो हंदक मुपोके हवलबदबने अखोगी लुचिंगबसिंगजे सेल्फ रियलाइजेशन नावो वांखेम सालन चेंबिवा दि मतोमदा लाक्सनीदा जसमे अदुसु अइ थवाई वातब तिंगमदबा को याम वाबा थवाई याम वाबा अइ गियकनबा लेबा सुमाइना मागसि यकनबा मयाम लेयबा को
mabu inkhatpa yadanaba kakhatpa yadanaba chingdaba mayamsu leiriba aingona tawi sumaina aigi chasu aigi cha oirubane adubu aikogi obstacle leige kanbadi henbani obstacle kelkatini taton aduna kapimole kari ko kari thodoino khangje manipur aduna hujiksi लांसने कंसलवा बीजेपी गवर्नमेंट निंगाई दनिंग लेती हुजिक मोय गवर्नमेंट जी दम ngakpi ne mayam le gan mukhai na mi siang khai cham hek sijalawa maitei mai siang khai cham hek sijalawa ko yung mai he thana na ba mathang mathang tawra ba ko nawen thong he yok sulak pata dum hawra dam ni na yan thong yok de ni da a lam sang he yok pata ne dum do ya dam ni adum mai chak pa hawra dam ni dum ko madai di kang khong sa yan sinara ani ha ju 19 gi dum na aine koi United koi defense tong to we are way attack khadi to the dia roi masi aine su khoi lan mising da hai habne dubu fiwan na matam ni yakra gadi koi winning game sanara kani koi defensive play sanaroi haidra ngasai ma gi di assurance adu mayam dun law thoi si defensive play kai sum sana lei roi ba ko adu ya da ba gi tung da moi but koi tan tan na kangpun su lei ri ba ko khun ngak pa ya roi na noi ama kai ron chakho akoi nga hoge kuki da injalaga meitei sing chloi sanang ge kangbu umsi leiri bo masak maming de palaroi ge aduna phumno sumi loi lanjina ba ai ngasai phumno da ai phone tawda pairakti haido ina omo phone pairakti haido mikro ki secretary ni nuti gi tum pairak pane ko mising ba mi leitabani Santi leire phachana leire sur kuman ai naw yungo ai gi ko sathobani mase alna koi gi kuman chap adigi kel kheti mayum adigi nam premanda aina masakhangba ai gi inaw singni ko ai gi maru pang singni ai da seni yam nungsi noise koi meitei gi damakta khanmase no koi kharasi mangaire ko khadi sinagda male masi misingna khadi yaw ba yai ndi kaina boy ko lami changsin nagri ko lami sing manungda amuk so to bolan mi sum yawri ba aduni ai madu to wiganu na haise ko lami sing manung sida koi miyam da utchai ba lami yawri so to bo yawri madu to wiganu ati matam natre ba oza kang su kai paw lege ko tumbaga amata yadre se kuman chap hoji kangsup loire kangsup se amona yum changba yadaw mande tumme loi dore hoji moi thak video degi paw se lob matam de loire lanjener se kangsup tumeta ton se ko lupa mayam se tumin ne leikre ko lup mayam su haben lupa ante lup mayam se tumin leikre maitei khun mai thaba ha ko kogi hawro sifau ko maira baibi tho o haina ba lup leitre atadai dare kannab leitre aduni hojik ipam khambi mai hore iduning thau leitabra haibdo magi iduning thau matam tangai hore ko sin question leise kel ketimang se question yam phajai taton sarkar se tumin leise Kendi henmale si kari no to minese ado gamen gi mathau si kari no isu khangre ba gamen si hinni ba si ba khon aduna aina phagi to do ICU to thamma jar si ba ICU operation gi dam to pusan grol ala gan ai do phagi do aine ba ine phagi to do ado gamen am le ri ba se antang pok khai ba ne ning pam si ira center ke aya walok gi lo gi ai ne order pi ga to ga CM na haiba ka do ya ro do no ha police department si hana ko CM gi home pai ni makha lai state lam gi CM na home pai gi ra pai ro ra kari command do kari chat lo do ha ka do chat lo do chat kani MR battalion mayam lei IRB battalion mayam lei Nangoi su pai lei maru su pai lei bom su pai lei moi lan kap te sin kari karam condition da
ꯌꯥꯝ ꯉꯛꯄ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯊꯝꯃꯤꯁꯦ ꯃꯌꯥꯝꯒꯤ ꯈꯟꯅꯐꯝꯅꯤ ꯑꯩ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯁꯤ ꯃꯌꯥꯝꯒꯤꯅꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯝꯗꯤ ꯈꯟꯅꯕ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯦ ꯆꯨꯝꯃꯤ ꯀꯣ ꯑꯗꯨꯅ ꯇꯣꯇꯣꯅ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯍꯧꯐꯝ ꯊꯣꯛꯏ ꯁꯔꯀꯥꯔ ꯀꯣ ꯃꯦꯟ ꯃꯥꯟ ꯇꯥꯔꯣꯏ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯌꯦꯡꯉꯨ ꯑꯗꯨꯅ ꯈꯨꯃꯟ ꯆꯥꯛ ꯍꯥꯏꯃꯟꯗꯅ ꯀꯣ ꯇꯧꯁꯤꯟꯅꯕꯗꯒꯤ ꯀꯣ ꯁꯨꯝ ꯇꯁꯦꯡꯅ ꯀꯣ ꯀꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯄꯨꯁꯦ ꯑꯗꯨꯅꯤ ꯁꯤ ꯀꯔꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯇꯥꯏꯕꯤꯗꯤ ꯈꯥ ꯆꯤꯛꯂꯒ ꯈꯥꯡꯒꯅꯤ ꯃꯥꯅꯦ ꯄꯥꯕꯨꯡ ꯏꯕꯣꯁꯨ ꯃꯇꯝ ꯑꯃꯗ ꯑꯁꯣꯏꯕ ꯂꯩꯈꯤ ꯀꯣ ꯍꯥꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯂꯩꯈꯤꯕꯅꯤ ꯀꯣ ꯑꯗꯨ ꯑꯁꯦꯡꯕ ꯑꯗꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯏꯕꯣꯕꯤꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯥꯅ ꯇꯧꯔꯝꯃꯒꯁꯨ ꯑꯁꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯌꯥꯎꯔꯒꯁꯨ ꯗꯤꯕꯂꯞꯃꯦꯟ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯣ ꯃꯥꯅ ꯍꯥꯠꯄꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯀꯨꯀꯤꯁꯨ ꯍꯥꯠꯂꯝꯃꯤ ꯅꯥꯒꯥꯁꯨ ꯍꯥꯠꯂꯝꯃꯤ ꯃꯥꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯉꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯈꯔ ꯍꯦꯟꯅ ꯁꯤꯕ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯃꯝꯗꯦ ꯍꯥꯠꯇꯣꯛꯄꯗꯣ ꯐꯠꯇꯦꯅ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯐꯥꯔ ꯖꯦꯜꯗ ꯊꯝꯃꯝꯒꯗꯕꯅꯦꯕꯀꯣ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯦꯜ ꯈꯦꯇ꯭ꯔꯤꯃꯟꯒꯤ ꯄꯥꯖꯒꯦ ꯁ꯭ꯄꯦꯂꯤꯡꯁꯤ ꯈꯛ ꯆꯨꯝ ꯆꯨꯝꯅ ꯏꯕꯤꯔꯛꯑꯣ ꯑꯩ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕꯁꯤꯡꯁꯨ ꯀꯣ ꯁꯦꯡꯕ ꯐꯩ ꯀꯣ ꯑꯗꯨꯅ ꯑꯇꯇꯥꯏ ꯇꯥꯒꯅꯤ ꯃꯣꯏ ꯀꯣ ꯂꯥꯁꯇ ꯁꯤꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯏꯁꯦ ꯂꯩꯉꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯍꯌꯦꯡ ꯃꯣꯏꯗ ꯑꯣꯟꯖꯅꯤꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯁꯥꯏ ꯂꯥꯟꯃꯤꯅ ꯍꯥꯏꯕꯅꯤ ꯑꯩ ꯄꯥꯊꯣꯛꯆꯕ ꯋꯥꯇꯅꯤ ꯁꯨꯝ ꯑꯩ ꯗꯤꯃꯥꯏꯟ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯈꯜꯂꯤꯕꯀꯣ ꯂꯩꯉꯥꯛꯁꯤꯡ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯡꯁꯦ ꯃꯣꯏ ꯐꯣꯜ ꯐꯥꯔꯤꯉꯩ ꯃꯣꯏ ꯐꯦꯃꯤꯂꯤꯒꯁꯦ ꯄꯨꯡꯆꯥꯏꯁꯦ ꯗꯦꯜꯂꯤꯗꯒ ꯆꯦꯟꯗꯣꯏꯖꯥꯠꯅꯤ ꯁꯨꯝ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯒꯗꯤꯀꯣ ꯃꯣꯏꯁꯤꯗ ꯂꯩꯐꯝ ꯑꯝꯇ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯀꯣꯛ ꯆꯤꯟꯁꯤꯟꯅꯕꯤꯌꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯐꯪꯉꯤꯕ ꯄꯥꯎ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯎ ꯐꯪꯉꯝꯗꯣꯏꯅꯤ ꯃꯣꯏꯗ ꯄꯥꯎ ꯄꯤꯕ ꯃꯣꯏꯅ ꯃꯁꯤꯡ ꯍꯦꯜꯂꯝꯗꯣꯏꯅꯤ ꯁꯤ ꯂꯩꯔꯦ ꯀꯧꯇꯨꯛꯀꯤ ꯄꯥꯎ ꯁꯤ ꯂꯩꯔꯦ ꯃꯣꯏꯁꯨ ꯐꯦꯁꯕꯨꯛ ꯑꯩꯅ ꯄꯥꯏ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯑꯝꯇ ꯇꯨꯝꯃꯝꯃꯣꯏ ꯀꯔꯝꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛꯄꯨ ꯂꯥꯟꯃꯛꯁꯤꯗꯕꯨ ꯃꯤ ꯃꯩꯇꯩ ꯌꯨꯝ ꯃꯩ ꯊꯥꯔꯒꯕꯨ ꯇꯨꯝꯃꯝꯗꯣꯏꯁꯦ ꯍꯥ ꯑꯗꯣ ꯅꯤꯄꯥꯛ ꯒꯦꯠꯇꯨ ꯀꯟꯅ ꯂꯣꯟꯁꯤꯜꯂꯨꯅꯦ ꯁꯟꯇ꯭ꯔꯤ ꯃꯌꯥꯝ ꯅꯣꯏ ꯐꯖꯅ ꯉꯥꯎꯀꯣ ꯀꯅꯥ ꯃꯤ ꯆꯪꯒꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯕꯥꯎꯕ꯭ꯔꯥꯗ ꯃꯣꯏ ꯅꯨꯡꯉꯥꯏ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯈꯟꯒꯗꯕꯅꯤ ꯑꯩ ꯉꯁꯥꯏ ꯂꯥꯏꯛ ꯃꯃꯥꯡꯒꯤꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯩꯇꯩ ꯀꯟꯒꯗꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯇꯅ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨ ꯀꯟꯕ ꯍꯥꯏ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯅꯤꯡꯕꯅꯤꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯀꯥꯏꯗꯣꯡꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯩꯇꯩ ꯀꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯝꯇ ꯊꯣꯛꯂꯣꯏ ꯍꯥꯏꯕꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯤꯀꯞ ꯊꯣꯛꯁꯤ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡꯁꯤꯕꯨꯗꯨ ꯋꯥꯈꯜ ꯇꯥꯔꯅꯤ ꯂꯥꯏꯚ ꯌꯦꯡꯕꯗ ꯌꯥꯎꯒꯗꯕ ꯕꯤꯌꯟ ꯃꯥꯏ ꯁꯀ꯭ꯔꯤꯟ ꯁꯤꯗ ꯂꯩꯕꯁꯤꯡꯁꯦ ꯈꯤꯇꯪ ꯃꯌꯥꯝꯁꯦ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯁꯤ ꯑꯩꯈꯣꯏ ꯐꯤꯕꯝꯁꯤ ꯑꯩꯅ ꯋꯤ ꯑꯥꯔ ꯏꯟ ꯀ꯭ꯔꯤꯇꯤꯀꯦꯜ ꯖꯪꯆꯔꯅ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯂꯨꯕ ꯇꯥꯡꯀꯛ ꯑꯃꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯉꯥꯛꯇꯪ ꯁꯤ ꯑꯣꯐ ꯇꯧꯒꯦꯀꯣ ꯑꯩ ꯃꯩꯗ ꯃꯇꯣꯟꯗ ꯉꯥꯛꯇ ꯊꯤꯟꯒꯦ ꯁꯤꯗ ꯇꯥꯕ꯭ꯔꯥ ꯑꯩ ꯉꯥꯛꯇꯪ ꯀꯦꯃꯦꯔꯥꯗ ꯃꯥꯡꯕꯁꯨ ꯉꯁꯤꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯦ
ꯅꯨꯡꯉꯥꯏ ꯁꯣꯛꯇ ꯃꯔꯣꯏ ꯑꯩꯗꯤ ꯉꯁꯥꯏ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯤ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯏꯀꯩ ꯑꯃꯗ ꯑꯩꯈꯣꯏꯅ ꯗꯃꯤꯅ ꯇꯧꯏ ꯃꯥꯏꯀꯩ ꯑꯃꯗ ꯃꯣꯏꯅ ꯂꯥꯛꯁꯤꯜꯂꯛꯏ ꯃꯣꯏꯅ ꯅꯨꯡꯇꯤꯀꯣ ꯂꯥꯛꯁꯤꯜꯂꯛꯏꯁꯦ ꯒ꯭ꯔꯨꯞ ꯈꯔꯅ ꯃꯣꯏꯗ ꯀꯩꯅꯣ ꯄꯤꯕꯅꯅꯤ ꯏꯊꯤꯜ ꯄꯤꯕꯅꯅꯤ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯕꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯂꯥꯏꯕꯛꯇ ꯊꯤꯕꯖꯥꯠꯅꯤ ꯑꯃꯅ ꯑꯃꯨꯛ ꯅꯩꯁꯟꯕꯤ ꯑꯃꯅ ꯑꯃꯨꯛ ꯅꯩꯁꯟꯕꯤ ꯈꯣꯡꯉꯛꯏꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯩꯅꯤꯀꯣ ꯉꯥꯛꯇꯪꯁꯤꯗ ꯑꯩ ꯀꯔꯤꯅꯣ ꯑꯣꯀꯦ ꯆꯪꯉꯦ ꯑꯩ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯄꯥꯏꯒꯦ ꯆꯥꯗ꯭ꯔꯦ ꯑꯩꯁꯦ ꯃꯩ ꯄꯨꯁꯜꯂꯅꯤ ꯀꯣ ꯈꯨꯗꯣꯡꯆꯥꯗꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯩꯅꯤ ꯑꯗꯣ ꯃꯩ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯌꯥꯗ꯭ꯔꯦ ꯃꯤꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯒꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯁꯨꯒꯅꯨꯗ ꯀꯣ ꯑꯃ ꯁꯣꯛꯂꯦ ꯀꯨꯀꯤꯅ ꯀꯥꯞꯄꯛꯄꯗ ꯍꯧꯖꯤꯛꯀꯤ ꯁꯤ ꯑꯅꯧꯕ ꯄꯥꯎꯅꯤ ꯀꯌꯥꯝ ꯅꯪꯅ ꯄꯥꯎ ꯂꯧꯔꯛꯏꯗꯨ ꯆꯨꯝꯃꯝꯒꯅꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯨꯅꯤ ꯁꯨꯒꯅꯨꯗꯒꯤ ꯍꯧꯔꯒ ꯁꯦꯔꯧꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯏꯊꯝ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥ ꯁꯦꯃꯤ ꯁꯔꯀꯜꯁꯤꯗ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯂꯥꯎꯊꯣꯛꯄꯅꯤꯀꯣ ꯑꯀꯟꯕ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯁꯨ ꯋꯥꯟ ꯗꯦꯗ ꯁꯥꯏꯃꯜꯇꯦꯅꯤꯌꯁꯂꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯎꯊꯣꯛꯄꯅꯤ ꯑꯩꯒꯤ ꯋꯥꯁꯤ ꯀꯌꯥ ꯆꯠꯇꯦ ꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯤ ꯑꯊꯧꯕ ꯃꯌꯥꯝ ꯃꯥꯏ ꯄꯥꯛꯂꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯨ ꯀꯣ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯂꯥꯎꯊꯣꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯏ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅꯁꯨ ꯀꯤꯒꯨꯝꯁꯤ ꯀꯧꯇꯛꯀꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯅꯕ ꯃꯤ ꯂꯩ ꯍꯥꯏ ꯑꯗꯨꯕꯨ ꯌꯨꯝꯁꯤꯡꯗꯨꯗꯤ ꯉꯥꯛꯑꯒ ꯃꯩ ꯊꯥꯍꯟꯕꯅꯤ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯕ ꯃꯣꯏꯒ ꯂꯥꯟ ꯊꯦꯡꯅꯕ ꯌꯥꯗꯕꯅꯤꯅ ꯇꯁꯦꯡꯅ ꯃꯤ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯈꯔꯅ ꯀꯣ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯈꯔꯅ ꯉꯥꯛꯑꯒ ꯃꯩ ꯊꯥꯍꯟꯕ ꯊꯑꯣꯏꯅ ꯗꯤꯂꯤꯕꯔꯦꯠꯂꯤ ꯇꯧꯍꯟꯕ ꯀꯣ ꯃꯥꯏꯕ ꯄꯥꯏꯕꯤ ꯑꯃꯇ ꯊꯣꯛꯇ꯭ꯔꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯇꯥꯞ ꯐꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯒꯥꯔꯤ ꯄꯔꯦꯡ ꯊꯣꯛꯂꯛꯄꯗ ꯑꯩ ꯈꯪꯈ꯭ꯔꯕꯅꯤ ꯀꯣ ꯃꯈꯣꯏꯒꯤ ꯂꯥꯟꯁꯤ ꯈꯥꯝꯕ ꯂꯥꯛꯄ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯛꯅꯕ ꯂꯥꯛꯄꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣই ꯃꯩꯇꯩꯅ ꯀꯣ ꯃꯁꯤ ꯑꯥꯏꯔꯤꯁ ꯔꯤꯄꯕ꯭ꯂꯤꯀꯟ ꯑꯥꯔꯃꯤ ꯃꯣꯏꯒꯤ ꯃꯇꯝ ꯑꯃꯗꯒꯤ ꯂꯥꯜꯍꯧꯕꯅꯤ ꯑꯥꯏꯔꯤꯁ ꯔꯤꯄꯕ꯭ꯂꯤꯀꯟ ꯑꯥꯔꯃꯤꯁꯦ ꯃꯈꯣꯏꯗꯤ ꯑꯥꯏꯔꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯣꯏ ꯁꯧꯒꯠꯂꯦꯕꯀꯣ ꯂꯣꯏꯅ ꯁꯧꯒꯠꯂꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯏ ꯀꯥꯡꯁꯤ ꯈꯤꯡꯉꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯃꯨꯛꯇꯪ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒꯗꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯏ ꯂꯥꯏꯈꯩ ꯌꯥꯝꯅ ꯆꯣꯟꯊꯔꯣꯏ ꯑꯊꯨꯕꯗ ꯂꯣꯏꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯁꯤ ꯂꯥꯏꯔꯤꯛꯇꯤ ꯂꯣꯏꯁꯤꯟꯅꯤꯡꯕ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯊꯤꯡꯒꯥꯏ ꯃꯌꯥꯝ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯅꯅꯤ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯄꯩꯁꯥꯗꯨꯅ ꯃꯣꯏꯅ ꯐꯪꯉꯤꯕ ꯄꯩꯁꯥꯗꯨꯅ ꯃꯣꯏ ꯃꯄꯨꯟꯁꯤ ꯍꯤꯡꯕ ꯌꯥꯔꯗ꯭ꯔꯥ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯒꯦ ꯑꯩ ꯋꯥꯈꯜꯁꯦ ꯍꯛꯆꯥꯡ ꯋꯥꯕꯒꯤ ꯅꯠꯇꯦ ꯑꯩ ꯊꯕꯛꯄꯨꯗꯤ ꯑꯩ ꯌꯥꯝ ꯆꯤꯟꯈꯤꯕꯀꯣ ꯉꯁꯤ ꯑꯩ ꯗꯨꯀꯥꯟ ꯃꯆꯥ ꯑꯩꯒꯤ ꯕꯦꯔꯟꯗꯥ ꯇꯥꯕꯩꯁꯨ ꯂꯣꯏꯁꯤꯜꯂꯤ ꯀꯣ ꯌꯣꯄꯤ ꯊꯥꯕ ꯍꯩꯇꯅ ꯐꯌꯦꯡ ꯇꯨꯌꯦꯡ ꯆꯠꯄꯒꯤ ꯃꯔꯣꯜ ꯑꯃ ꯑꯗꯨ ꯋꯥꯆꯠ ꯊꯥꯕꯅ ꯃꯔꯣꯜ ꯑꯃ ꯑꯗꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯃꯨꯛ ꯁꯪꯒꯣꯝ ꯂꯧꯕ ꯑꯃꯨꯛ ꯆꯠꯀꯅꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯋꯥꯠꯄꯒꯤ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯒꯤ ꯁꯤꯗ ꯏꯃꯨꯡ ꯀꯥꯁꯤ ꯑꯃꯨꯛ ꯂꯣꯏꯁꯟꯅꯤ ꯑꯩ ꯅꯍꯥꯟꯒꯩ ꯁꯣꯝꯗ ꯑꯣꯟꯕꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯑꯩ ꯊꯝꯃꯦ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯡꯍꯜꯂꯦ ꯆꯥꯛ ꯆꯥꯕꯒꯤ ꯃꯤꯅꯤꯠ 5-10 ꯈꯛꯇꯪ ꯐꯪꯉꯦ
ꯂꯥꯟꯒꯤ ꯄꯥꯎ ꯂꯥꯟꯃꯤꯁꯤꯡꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯅꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯂꯩꯔꯤꯒꯦꯅ ꯀꯣ ꯀꯦꯜ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯇꯥꯇꯣꯟ ꯂꯝꯖꯦꯟꯕꯤ ꯊꯣꯛꯂꯛꯑꯦ ꯃꯥꯒꯤ ꯀꯦꯜ ꯅꯪꯅ ꯁꯪꯉꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯕꯤꯌꯨ ꯂꯥꯎꯕ ꯂꯥꯎꯁꯤꯟꯕꯤꯌꯨ ꯂꯥꯎꯕ ꯍꯪꯆꯤꯠꯁꯦ ꯃꯥꯒꯤ ꯐꯥꯏꯅꯦꯜꯅꯤ ꯄꯨꯡꯁꯤ 2ꯒꯤ ꯃꯇꯨꯡꯗ ꯇꯥꯔꯕ ꯌꯥꯏꯅ ꯈꯜꯂꯦ ꯃꯥꯒꯤ ꯕꯥꯎꯠ ꯅꯝꯕꯔꯗꯨ 2ꯅꯤ ꯁꯦꯔ ꯅꯝꯕꯔ 2ꯗ ꯂꯩꯕꯅꯤ ꯃꯣꯏ 5 ꯂꯩꯕꯗ VIP ꯃꯃꯥꯡꯗ ꯃꯥ ꯇꯥꯕ ꯌꯥꯏ ꯇꯥꯗꯕ ꯌꯥꯏ VIP ꯃꯃꯥꯡꯗꯗꯤ ꯇꯥꯗꯕ ꯌꯥꯏ ꯃꯥ ꯀꯥꯏꯅ ꯐꯖꯗꯕꯅꯤꯅ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯩꯅ ꯈꯟꯕꯁꯤꯡꯗꯨꯅ ꯃꯣꯏ VIP ꯃꯃꯥꯡꯗ ꯇꯥꯔꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯥꯏꯅꯦꯜꯒꯤ ꯃꯤ ꯈꯔꯗꯤ ꯌꯥꯝꯒꯅꯤ ꯂꯃꯥꯏ ꯃꯥꯏꯀꯩꯒꯤ ꯂꯥꯎꯅꯔꯛꯀꯅꯤ ꯃꯣꯏ ꯁꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯊꯣꯛꯀꯗꯕꯅꯤꯀꯣ ꯃꯣꯏꯒꯤꯗꯨ ꯀꯔꯤꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯃꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯅ ꯌꯥꯎꯕ ꯁꯨꯁꯟ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯨ ꯃꯣꯏ ꯌꯨꯅꯤꯐꯣꯔꯝꯒꯁꯨ ꯄꯤꯕꯅꯦ ꯃꯣꯏ ꯏꯆꯥꯅꯨꯄꯤ ꯌꯨꯅꯤꯐꯣꯔꯝꯒ ꯁꯦꯠꯂꯒ ꯑꯍꯥꯟꯕꯩ ꯊꯣꯛꯀꯅꯤ ꯀꯣ ꯃꯣꯏ ꯌꯨꯅꯤꯐꯣꯔꯝ ꯄꯤꯕꯅꯦ ꯐꯨꯔꯤꯠꯇ ꯇꯤ ꯁꯥꯔꯠꯇ ꯃꯣꯏꯒꯤ ꯀꯩꯅꯣ ꯊꯥꯕꯅꯦ ꯑꯩ ꯀꯥꯎꯔꯦ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯅꯤ ꯀꯣ ꯑꯗꯨꯅ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯂꯟꯆꯦꯟꯕꯤꯗꯣ ꯊꯥꯏꯅ ꯇꯥꯇꯣꯟꯒ ꯂꯝꯖꯦꯟ ꯆꯦꯜꯂꯒ ꯂꯥꯏꯚꯇ ꯌꯥꯎꯔꯛꯄꯗꯣ ꯄꯤꯛꯏ ꯃꯇꯝꯗꯣ ꯌꯦꯡꯉꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯦꯜ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ ꯆꯥꯎꯔꯦ ꯀꯣ ꯐꯣꯇꯣ ꯅꯝꯒꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯋꯥꯔꯤ ꯁꯥꯖꯕꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯗꯅꯕ ꯑꯗꯨꯝ ꯇꯧꯔꯦ ꯈꯪꯉꯦꯕꯀꯣ ꯃꯥꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯅꯤꯅ ꯑꯩ ꯁꯨꯡꯂꯧ ꯂꯧꯗꯦ ꯃꯥꯅ ꯌꯥꯗꯕꯗꯤ ꯍꯌꯦꯡ ꯅꯨꯡꯉꯥꯏꯇꯦꯅ ꯀꯣ ꯑꯗꯨꯅ ꯍꯪꯆꯤꯠꯁꯤ ꯃꯥꯒꯤ ꯐꯥꯏꯅꯦꯜꯅꯦꯕꯀꯣ ꯏꯆꯥꯒꯤ ꯐꯥꯏꯅꯦꯜꯁꯦ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯄꯣꯁꯄꯣꯟ ꯇꯧꯈꯤꯗꯣꯏꯅꯦꯕ ꯁꯤ ꯑꯃꯨꯛ ꯑꯁꯤꯅꯤ ꯑꯩ ꯋꯥꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯇꯧꯔꯤꯁꯦ ꯂꯣꯏꯅꯃꯛ ꯑꯣꯜ ꯔꯥꯎꯟꯁꯦ ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯋꯥꯕ ꯑꯃꯅꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯛꯇꯕꯒꯤ ꯑꯋꯥꯕ ꯑꯃꯅꯤ ꯕꯤꯖꯤꯅꯦꯁꯁꯤ ꯍꯧꯖꯤꯛ ꯄꯣꯠ ꯁꯤꯠꯂꯛꯇꯕꯒꯤ ꯑꯋꯥꯕ ꯑꯃꯅꯤ ꯀꯣ ꯑꯉꯥꯡꯒꯤ ꯗꯥꯏꯠ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯀꯣ ꯍꯧꯖꯤꯛ ꯀꯥꯏꯖꯅ ꯇꯧꯔꯤꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯂꯩꯁꯥꯕꯤ ꯐꯥꯕ ꯑꯗꯨ ꯅꯠꯇꯦ ꯃꯥꯒꯤ ꯁꯣ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯥꯒꯤ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯁꯥꯟꯅꯈꯤꯕ ꯚꯤꯗꯤꯑꯣ ꯐꯥꯏꯅꯦꯜꯗꯒ ꯁꯥꯟꯅꯈꯤꯕ ꯐꯖꯅ ꯁꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯃꯌꯥꯝꯗ ꯑꯃꯠꯇ ꯑꯩꯈꯣই ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯑꯝꯇ ꯊꯥꯒꯠꯆꯒꯦ ꯌꯥꯗꯕꯅꯤꯗ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯗ ꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯏ ꯀꯥꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯀꯌꯥꯁꯤ ꯂꯧꯔꯒꯅꯦ ꯁꯣꯏꯔꯣꯏ ꯚꯤꯗꯤꯑꯣꯗꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣꯅ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯑꯩꯁꯤ ꯀꯔꯤꯅ ꯍꯥꯏꯗꯣꯏꯅꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯥꯟꯃꯤꯕꯨꯗꯤ ꯂꯩꯔꯤꯕꯀꯣ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡꯁꯦ ꯐꯣꯡꯅ ꯊꯣꯛꯑꯒ ꯀꯥꯞꯅꯕ ꯌꯥꯗꯕꯒꯤ ꯄꯣꯠꯁꯤꯗꯅꯦꯕ ꯂꯨꯁꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯃꯤꯆꯪ ꯅꯣꯡꯃꯩ ꯄꯥꯏꯕ ꯌꯥꯕ꯭ꯔꯥꯅ ꯍꯦꯛꯇ ꯇꯥꯟꯅꯔꯗ ꯐꯥꯕꯤꯕ ꯁꯤꯗꯅꯦꯕ ꯃꯣꯏꯒꯤꯅ ꯑꯣꯄꯟꯗ ꯄꯥꯏꯍꯟꯕ ꯁꯨꯒꯤ ꯃꯔꯝꯗ ꯍꯦꯛꯇ ꯀꯥꯞꯍꯟꯕ ꯌꯨꯝ ꯃꯩ ꯊꯥꯍꯟꯕ ꯍꯦꯛꯇ ꯃꯩꯇꯩꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯏꯅ ꯇꯥꯊꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯩꯇꯩꯒ ꯃꯣꯏꯒ ꯌꯦꯛꯅꯕ꯭ꯔꯥ ꯅꯣ ꯅꯦꯚꯔ The old cockroach the little one learns ꯍꯥꯏꯕ ꯑꯃ ꯂꯩ ꯕ꯭ꯔꯤꯇꯤꯁꯇꯩ ꯇꯝꯍꯧꯕ꯭ꯔꯥ ꯏꯟꯗꯤꯌꯥꯟꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯕꯁꯤ ꯇꯝꯕꯤꯔꯝꯃꯦꯕ ꯏꯟꯗꯤꯌꯥꯟꯁꯤꯡꯗ ꯏꯟꯗꯤꯌꯥꯅ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯔꯦꯕꯀꯣ The old cockroach the little one learns ꯍꯥꯏꯕꯗꯤ ꯌꯦꯅꯥꯎ ꯃꯆꯥꯗꯨꯅ ꯆꯥꯎꯔꯀꯥꯟꯗ ꯀꯦꯅ ꯈꯣꯡꯉꯤꯗꯣ ꯃꯥꯏ ꯃꯄꯥꯗꯨꯅ ꯈꯣꯡꯕ ꯇꯥꯍꯧꯕꯩ ꯈꯣꯡꯉꯤꯅꯦꯕ The old cockroach the little one learns ꯍꯥꯏꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯁꯨꯛ ꯇꯥꯊꯤꯔ ꯐꯥꯎ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯗꯕꯜ ꯏꯟꯖꯤꯟ ꯃꯣꯏ ꯃꯁꯦꯟꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯇꯩ ꯃꯅꯥꯎꯅꯤꯅ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯕꯅꯤ ꯀꯣ ꯑꯗꯨꯅ ꯗꯕꯜ ꯏꯟꯖꯤꯟꯁꯦ ꯆꯠꯄꯕꯨ ꯌꯥꯔꯤꯕ꯭ꯔꯥ ꯂꯦꯡꯕꯕꯨ ꯌꯥꯔꯤꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯍꯧꯒꯗ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯦ ꯇꯥꯇꯣꯟ ꯀꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗ
ꯑꯁꯤꯡꯕ ꯁꯥꯔꯒ ꯏꯟꯗꯤꯌꯥꯅ ꯁꯥꯟꯅꯕ ꯑꯗꯨꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯣꯏꯁꯨ ꯁꯣꯝ ꯃꯣꯏ ꯃꯄꯨꯗꯩ ꯄꯔꯥ ꯇꯝꯍꯧꯔꯤꯅꯦꯕ ꯀꯣ ꯑꯗꯨꯅ ꯗ ꯑꯣꯜ ꯀꯣꯀꯣꯁ ꯗ ꯂꯤꯇꯜ ꯋꯥꯟ ꯂꯔꯟꯁꯗꯣ ꯃꯣꯏꯅ ꯂꯥꯛꯅꯔꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯔꯤꯅꯤ ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯀꯣ ꯏꯟꯗꯤꯌꯥꯁꯤ ꯕꯤ ꯖꯦ ꯄꯤꯅ ꯁꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯆꯍꯤ 40-50 ꯀꯔꯤꯁꯨ ꯄꯥꯜꯂꯣꯏ ꯆꯍꯤ 5-10 ꯃꯉꯥꯏꯔꯦ ꯕꯤ ꯖꯦ ꯄꯤꯅ ꯄꯥꯟꯒꯗꯕ ꯑꯇꯣꯞꯄ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯨꯔꯥꯟꯕꯁꯤꯗꯤ ꯀꯨꯏꯅ ꯇꯧꯕ ꯌꯥꯗꯕꯅꯤ ꯑꯩꯕꯨ ꯄꯨꯟꯁꯤꯗ ꯍꯨꯔꯥꯜꯂꯒ ꯁꯨꯝ ꯂꯦꯟꯒꯗ꯭ꯔꯣ ꯅꯣ ꯅꯦꯚꯔ ꯔꯤꯌꯦꯜ ꯀꯂꯔ ꯑꯃꯈꯛ ꯊꯣꯛꯀꯅꯤ ꯑꯩ ꯀꯩꯅꯣꯝꯃ ꯋꯥꯔꯤ ꯂꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯐꯦꯕꯜꯅꯤꯀꯣ ꯂꯝꯍꯨꯏ ꯑꯃꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯣ ꯆꯤꯡꯗ ꯖꯪꯒꯜꯗ ꯂꯩꯕ ꯂꯝꯍꯨꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯃꯤꯒꯤ ꯈꯨꯜꯂꯛꯇ ꯆꯪꯉꯒ ꯌꯦꯅꯥꯎ ꯂꯨꯝꯕ ꯂꯥꯛꯄꯅꯤ ꯌꯦꯟꯕꯥ ꯂꯨꯝꯕ ꯂꯥꯛꯄ ꯀꯣ ꯌꯦꯟꯕꯥ ꯂꯨꯝꯕ ꯂꯥꯛꯄꯅꯤꯗ ꯑꯗ ꯉꯁꯥꯏꯒꯤ ꯑꯍꯤꯡꯗ ꯆꯪꯉꯛꯄꯁꯤꯗ ꯃꯥꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯀ꯭ꯔꯣꯛꯀꯥꯛ ꯌꯦꯟ ꯃꯈꯣꯟꯗꯣ ꯇꯥꯔꯦꯕꯀꯣ ꯆꯥꯛ ꯌꯥꯝ ꯆꯪꯉꯛꯑꯦꯁꯦ ꯑꯗ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯌꯨꯝꯕꯨꯗꯨꯅ ꯂꯝꯍꯨꯏ ꯂꯥꯛꯑꯦ ꯁꯥ ꯂꯥꯛꯑꯦꯅ ꯇꯥ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯄꯅꯤꯗ ꯂꯝꯍꯨꯏꯗꯣ ꯃꯊꯪꯗꯤ ꯂꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯣꯏꯔꯣꯏ ꯑꯗ ꯇꯥ ꯄꯥꯏꯔ ꯆꯦꯟꯊꯣꯔꯛꯄꯁꯤꯗ ꯂꯝꯍꯨꯏꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯨꯒꯤ ꯃꯆꯨ ꯁꯪꯉꯒ ꯊꯝꯒꯦꯅ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯐꯤ ꯃꯆꯨ ꯂꯣꯛꯀꯦ ꯍꯥꯏꯗꯅ ꯐꯤ ꯃꯆꯨ ꯁꯪꯒꯦꯅ ꯑꯩꯈꯣꯏ ꯖꯥꯔ ꯑꯃꯗ ꯊꯝꯕꯅꯤꯗ ꯃꯆꯨ ꯁꯪ ꯑꯗꯨꯒꯤ ꯖꯥꯔꯗꯨ ꯄꯪ ꯂꯥꯎ ꯇꯥꯁꯟꯕ ꯋꯥꯅꯤꯗ ꯂꯝꯍꯨꯏꯁꯦ ꯑꯩꯈꯣꯏ ꯃꯆꯨ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯆꯨ ꯁꯪꯅꯕ ꯖꯥꯔꯗꯨ ꯇꯥꯁꯜꯂꯕꯅꯤꯅ ꯃꯥꯁꯤ ꯀꯥꯈꯠꯂꯀꯥꯟꯗ ꯕ꯭ꯂꯨ ꯃꯆꯨ ꯗꯥꯏꯔꯦꯛ ꯑꯣꯏꯔꯦ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯑꯦ ꯑꯩꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯟ ꯍꯨꯔꯥꯟꯕ ꯂꯥꯛꯄ꯭ꯔꯕꯨ ꯑꯩꯒꯤ ꯁꯛꯁꯦ ꯄꯨꯔꯥ ꯑꯣꯟꯅꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯃꯀꯣꯛ ꯑꯃ ꯁꯥꯟꯅꯔꯦ ꯑꯩꯁꯤ ꯂꯝꯍꯨꯏ ꯂꯩꯔꯤꯕ ꯁꯥ ꯀꯩ ꯃꯌꯥꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯖꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯃꯥꯁꯤ ꯈꯜꯂꯒ ꯂꯥꯛꯑꯦ ꯑꯗꯒꯤ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯀꯩꯅꯣꯅꯤ ꯀꯥꯏꯅ ꯃꯥꯗꯤ ꯂꯝꯍꯨꯏꯒꯤ ꯃꯥꯗꯤ ꯈꯣꯡꯕ ꯌꯥꯝ ꯈꯣꯡꯅꯤꯡꯕ ꯂꯝꯍꯨꯏ ꯈꯣꯡꯕꯗꯨ ꯌꯥꯎꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯩꯁꯦ ꯂꯥꯏꯅ ꯊꯥꯔꯛꯄ ꯅꯤꯡꯊꯧꯅꯦ ꯅꯣꯏ ꯁꯥ ꯃꯌꯥꯝꯁꯤꯒꯤ ꯅꯤꯡꯊꯧ ꯖꯪꯒꯜꯁꯤꯒꯤ ꯅꯤꯡꯊꯧꯅꯦ ꯑꯩꯁꯦ ꯅꯣꯏꯕꯨ ꯂꯩꯉꯥꯛꯆꯣꯅ ꯑꯩꯁꯦ ꯂꯥꯏꯅ ꯊꯥꯔꯛꯏꯅꯤ ꯍꯥꯏꯖꯤꯜꯂꯤꯅꯤ ꯃꯌꯥꯝꯁꯨ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯀꯩꯁꯥꯜꯒꯁꯦ ꯈꯨꯔꯝꯃꯤꯅꯤ ꯃꯉꯣꯟꯗ ꯑꯗꯒꯤ ꯀꯩꯅꯣ ꯂꯝꯍꯨꯏ ꯃꯥꯟꯗ꯭ꯔꯕꯅꯤꯅꯀꯣ ꯉꯁꯤ ꯂꯝꯍꯨꯏꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ ꯂꯥꯏꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯀꯩꯅꯣ ꯁꯥ ꯀꯩ ꯃꯌꯥꯝꯗ ꯂꯝꯑꯣꯛ ꯑꯗꯒꯤ ꯀꯩꯅꯣ ꯁꯥꯃꯨꯒꯟꯗ ꯂꯩ ꯃꯌꯥꯝꯁꯤ ꯁꯥꯃꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯋꯣ ꯑꯗꯒꯤ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯃꯥꯕꯨ ꯈꯨꯔꯝꯃꯦꯀꯣ ꯁꯑꯣꯝꯗꯒꯤ ꯀꯩꯅꯣꯗꯒꯤ ꯅꯣꯡꯁꯥꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨꯗ ꯈꯨꯔꯝꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯑꯦꯕꯀꯣ ꯂꯩꯕꯥꯛꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯍꯧꯔꯛꯑꯦꯕ ꯍꯨꯔꯥꯟꯕꯅꯤꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯑꯦ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯄꯗ ꯃꯥꯁꯦ ꯆꯤꯡꯅꯔꯛꯑꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯃꯁꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯉꯥꯡꯕ ꯇꯥꯒꯗꯕꯅꯤ ꯃꯥꯁꯤ ꯇꯥꯗ꯭ꯔꯦ ꯍꯨꯔꯥꯟꯕꯒꯤ ꯁꯥꯖꯠ ꯁꯨꯝ ꯆꯠ ꯂꯩꯔꯦ ꯃꯁꯤ ꯂꯝꯍꯨꯏꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯌꯥꯝ ꯁꯤꯡꯕ ꯁꯥ ꯈꯔ ꯃꯤꯇꯤꯡ ꯇꯧꯔꯦ ꯀꯣ ꯑꯗꯨꯒ ꯍꯥꯏꯈꯣ ꯃꯥꯏ ꯃꯁꯛꯁꯤ ꯃꯆꯨꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯁꯛꯁꯤ ꯃꯥꯏ ꯐꯤꯆꯔꯁꯤ ꯐꯤꯆꯔ ꯃꯥꯒꯤ ꯂꯩꯔꯤꯕ ꯏꯁꯇ꯭ꯔꯛꯆꯔꯁꯤ ꯂꯝꯍꯨꯏ ꯃꯥꯜꯂꯤ ꯃꯁꯤ ꯑꯁꯦꯡꯕ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩ ꯍꯣꯏꯅ ꯋꯥ ꯍꯧꯗꯣꯔꯛꯑꯦꯕꯀꯣ ꯅꯣꯏ ꯂꯝꯍꯨꯏꯁꯤꯡꯁꯦ ꯄꯔꯦꯡ ꯁꯥꯅ ꯃꯥꯒꯤ ꯅꯪꯒꯤ ꯇꯥꯏꯃꯤꯡꯗꯤ ꯌꯦꯡ ꯈꯣꯡꯉꯛꯎ ꯑꯝꯇꯪ ꯌꯦꯡꯉꯁꯤꯅ ꯍꯥꯏꯕ ꯑꯗ ꯑꯍꯤꯡꯁꯤꯗ ꯁꯤ ꯃꯇꯝꯁꯤꯗ ꯑꯋꯦ ꯁꯨꯃꯥꯏꯅ ꯈꯣꯡꯉꯤꯀꯣ ꯑꯩꯅ ꯑꯉꯥꯡꯉꯩꯗ ꯇꯥꯍꯧꯕ ꯑꯩꯈꯣꯏ ꯁꯤ ꯆꯤꯡꯁꯤꯗꯁꯨ ꯂꯝꯍꯨꯏ ꯂꯩꯔꯝꯃꯦ ꯑꯩ ꯇꯥꯔꯕ ꯂꯥꯛꯑꯦ ꯆꯦꯟꯈꯤꯕꯅꯤ ꯀꯣ ꯑꯉꯥꯡꯕꯗ ꯑꯋꯦꯅ ꯈꯣꯡꯉꯦꯕ ꯑꯗꯨꯒꯤ ꯈꯣꯡꯕꯁꯤꯗ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗꯅ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟ ꯑꯃ ꯈꯣꯡꯕꯁꯤꯗ ꯌꯥꯎꯗꯦ ꯑꯍꯨꯝꯂꯛꯁꯨꯒꯤ ꯔꯥꯎꯟꯁꯤꯗꯗꯤ ꯃꯥꯁꯨ ꯑꯋꯦꯅ ꯈꯣꯡꯄꯅꯤꯗ ꯑꯗꯨꯗꯤ ꯃꯥꯁꯨ ꯂꯝꯍꯨꯏ ꯈꯪꯉꯦꯗꯅ ꯇꯥꯟꯅꯔꯒ ꯍꯥꯠꯂꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯨ ꯁꯤꯒꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯋꯥꯔꯤ ꯐꯖꯩ ꯇꯥꯊꯣꯟ ꯑꯩꯁꯦ ꯐꯦꯕꯜꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯏꯌꯦꯕ ꯐꯦꯕꯜ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯁꯥ ꯉꯥꯒꯤ ꯃꯣꯔꯦꯜ ꯂꯦꯁꯟ ꯌꯥꯎꯕ ꯋꯥꯔꯤꯗꯨꯕꯨ
ꯐꯦꯕꯜ ꯀꯧꯏ ꯑꯦꯁ ꯑꯣꯐ ꯐꯦꯕꯜ ꯁꯤꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕ ꯃꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ ꯑꯗꯨꯅ ꯂꯝꯃꯩ ꯃꯆꯨ ꯁꯪꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯤ ꯌꯥꯎꯔꯤꯕ ꯂꯝꯃꯩ ꯃꯆꯨ ꯁꯪꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯁꯪꯗꯣꯏꯅꯣ ꯃꯥꯒꯤ ꯔꯤꯌꯦꯜ ꯀꯂꯔ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯀꯩꯒꯨꯝꯕꯗꯤ ꯇꯧꯔꯛꯑꯗꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯒꯤ ꯆꯩꯔꯥꯛ ꯃꯇꯝ ꯁꯣꯏꯅ ꯄꯨꯔꯛꯀꯅꯤ ꯂꯥꯟꯁꯤꯗ ꯂꯣꯏꯁꯅꯨ ꯃꯣꯏꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯅ ꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯣꯔꯤꯕꯀꯣ ꯑꯁꯤ ꯎꯆꯦꯛꯅꯤꯀꯣ ꯑꯁꯤ ꯁꯥ ꯃꯥꯜꯂꯤꯁꯦ ꯃꯀꯨ ꯀꯌꯥꯝ ꯈꯣꯡꯈ꯭ꯔꯕꯅꯤ ꯇꯥꯇꯣꯟ ꯂꯝꯍꯨꯏꯁꯦ ꯑꯩꯈꯣꯏꯗꯤ ꯎꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯨꯏꯒ ꯀꯔꯤꯗ ꯈꯦꯠꯅꯒꯦ ꯍꯨꯏꯒ ꯈꯦꯠꯅꯔꯤꯁꯦ ꯃꯥꯅ ꯃꯆꯤꯟ ꯇꯨꯝꯕ ꯍꯦꯜꯂꯦ ꯃꯃꯩ ꯑꯩꯈꯣꯏꯒꯤ ꯃꯃꯩ ꯆꯥꯝꯃꯨꯔ ꯍꯥꯏꯕ ꯀꯩꯅꯣ ꯍꯨꯏꯒꯤꯗꯤ ꯃꯃꯩ ꯈꯤꯇꯪ ꯇꯥꯁꯜꯂꯤꯗꯅ ꯃꯥꯒꯤꯅ ꯃꯃꯩꯁꯦ ꯄꯨꯔꯥ ꯆꯛꯈꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯃꯩ ꯊꯦꯛꯀꯠꯇꯦ ꯃꯃꯩꯁꯦ ꯃꯈꯥꯗ ꯌꯨꯡꯊꯩ ꯑꯗꯨꯒ ꯃꯀꯣꯛꯁꯤ ꯑꯌꯥꯝꯕꯅ ꯊꯦꯛꯀꯠꯇꯦ ꯃꯀꯣꯛꯁꯤ ꯂꯨꯞꯊꯩ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯕ ꯍꯦꯜꯂꯤ ꯃꯅꯥꯁꯤ ꯆꯞ ꯌꯨꯡꯈꯠꯀꯅꯤ ꯑꯗꯨꯒ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯏꯇꯨꯝ ꯇꯨꯝꯃꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯃꯆꯤꯟꯁꯨ ꯇꯨꯝꯃꯤ ꯀꯣ ꯃꯃꯤꯠꯁꯨ ꯌꯥꯝ ꯊꯧꯏ ꯀꯣ ꯍꯨꯏ ꯖꯔꯃꯟ ꯁꯦꯐꯔꯗ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯨꯏꯗꯨ ꯑꯗꯨꯃꯥꯏꯅ ꯆꯥꯎꯋꯦ ꯀꯣ ꯃꯣꯏ ꯑꯌꯥꯝꯕ ꯊꯦꯡꯅꯕꯗ ꯑꯩꯒꯤ ꯑꯉꯥꯡꯕ ꯑꯣꯏꯅ ꯊꯦꯡꯅꯩ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯝꯍꯨꯏ ꯂꯩ ꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯂꯝꯍꯨꯏꯁꯤ ꯂꯩꯇꯥꯔꯗꯤ ꯈꯣꯡꯀꯅꯦꯕ ꯁ꯭ꯋꯥꯏꯗ ꯈꯣꯡꯀꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯃꯊꯛ ꯑꯩꯈꯣꯏ ꯎꯆꯥꯟ ꯍꯧꯔꯤꯕ ꯑꯁꯤꯗ ꯂꯝꯍꯨꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁꯤ ꯑꯉꯝꯕꯗꯨꯗ ꯑꯩꯈꯣꯏ ꯂꯝꯍꯨꯏ ꯇꯥꯟꯅꯕ ꯂꯥꯛꯑꯦꯕ ꯑꯩꯅ ꯑꯉꯥꯡ ꯀ꯭ꯂꯥꯁ 6-7 ꯇꯝꯕ ꯑꯗꯨꯋꯥꯏ ꯀꯥꯟꯗ ꯀꯣ ꯑꯗꯨꯅ ꯂꯝꯍꯨꯏꯒꯤ ꯋꯥꯔꯤꯁꯤꯅꯤ ꯃꯆꯨ ꯁꯪꯕꯒꯤ ꯋꯥꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯣ ꯑꯩ ꯂꯨꯆꯤꯡꯕ ꯁꯥꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯕ ꯃꯤꯌꯥꯝꯅ ꯈꯪꯉꯛꯄ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯔꯦ ꯅꯤꯡꯊꯧ ꯁꯥꯕꯅ ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯄꯣꯏꯟ ꯈꯔ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯩꯁꯤꯗ ꯑꯩꯅ ꯉꯁꯤ ꯇꯧꯁꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩ ꯄꯥꯎꯃꯤ ꯁꯥꯕ ꯌꯥꯔꯣꯏꯕ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯄꯥꯎꯃꯤ ꯅꯠꯇꯦꯅ ꯐꯥꯔꯗꯤ ꯑꯣ ꯑꯩ ꯄꯥꯎꯃꯤ ꯑꯃꯒꯤ ꯏꯊꯧ ꯆꯞ ꯆꯥꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜꯅꯤ ꯄꯨꯂꯤꯁ ꯑꯣꯏꯔꯗꯤ ꯄꯨꯂꯤꯁꯀꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯒꯗꯕ ꯑꯥꯔꯃꯤ ꯑꯣꯏꯔꯗꯤ ꯑꯥꯔꯃꯤꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯒꯗꯕ ꯇꯧꯁꯤꯟꯅ ꯌꯥꯕ ꯅꯠꯇꯦ ꯗ꯭ꯔꯃꯥ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯨꯝꯅꯔꯁꯤ ꯌꯥꯝ ꯋꯥꯔꯦ ꯊꯋꯥꯏ ꯁꯥꯡꯃꯥꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯏꯪꯕꯁꯤꯗ ꯑꯩꯅ ꯌꯦꯡꯉꯨ ꯑꯏꯪꯕ ꯈꯥꯡꯁꯤ ꯏꯪꯉꯤꯅꯤ ꯀꯥꯡꯁꯤ ꯏꯪꯉꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯀꯥꯡ ꯍꯨꯝꯃꯤꯅꯤ ꯀꯣ ꯅꯣ ꯄꯦꯟ ꯅꯣ ꯒꯦꯟ ꯋꯥꯗꯕꯗ ꯅꯨꯡꯉꯥꯏ ꯁꯤꯗ ꯋꯥ ꯈꯔ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯣ ꯄꯦꯟ ꯅꯣ ꯒꯦꯟ ꯑꯩꯈꯣꯏ ꯂꯥꯟꯐꯝꯗ ꯑꯩꯈꯣই ꯑꯋꯥꯕ ꯈꯔ ꯅꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯟ ꯉꯝꯗꯣꯔꯤꯕꯅꯤ ꯑꯩꯈꯣই ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯕꯤꯌꯨ ꯂꯥꯟꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗ ꯗꯤꯁꯇꯔꯕ ꯇꯧꯈꯤꯕ ꯔꯤꯑꯦꯛꯁꯅꯔꯤꯁꯤꯡ ꯆꯩꯔꯥꯛ ꯐꯪꯉꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯉꯥꯛ ꯄꯥꯏꯕ ꯃꯤ ꯌꯥꯎꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯇꯝꯗꯨ ꯉꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯃꯟꯆꯥꯞ ꯑꯣꯖꯥ ꯍꯌꯦꯡ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯁꯦ ꯌꯦꯁ ꯈꯨꯃꯟꯆꯥꯞ ꯇꯥꯁꯦ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯐꯪꯅꯕ ꯍꯣꯠꯅꯁꯦ ꯃꯪ ꯐꯔꯁꯦ ꯇꯥꯇꯣꯟ ꯀꯦꯜꯀꯇ꯭ꯔꯤꯃꯦꯟ ꯑꯩꯈꯣꯏꯁꯤ ꯈꯨꯃꯟ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯅꯤꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯏꯁꯤꯡꯒꯤ ꯊꯋꯥꯏꯁꯦ ꯊꯥꯈꯤꯗꯅꯕ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯀꯣ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡꯗ ꯄꯔꯥ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯣ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯁꯤꯟꯅꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯋꯥꯏꯅ ꯏꯔꯧ ꯄꯥꯈꯪꯕꯗ ꯈꯨꯃꯟ ꯄꯣꯛꯄꯗ ꯁꯤꯟꯅꯔꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ